ꯇꯨꯡꯗ ꯏꯟꯅꯅꯤ ꯑꯩꯗꯤ ꯀꯣꯏ ꯏꯟꯅꯅꯤ ꯐꯪꯗꯕꯒ ꯌꯥꯔꯣꯏ ꯑꯩꯅ ꯃꯥꯃꯒꯤ ꯃꯅꯥꯛ ꯆꯠꯄꯗꯨ ꯑꯁ ꯄꯤꯛꯇ꯭ꯔꯨ ꯄꯤ ꯑꯩ ꯀ꯭ꯂꯥꯁ 3-4 ꯁꯨꯃꯥꯏꯅ ꯀꯥꯗ ꯉꯥꯏꯔꯤꯕ ꯒꯤꯇꯥꯔꯒ ꯁꯨꯃꯥꯏꯅ ꯑꯆꯧꯕꯁꯦ ꯀꯣꯜꯂꯒ ꯃꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅꯦꯕꯀꯣ ꯁꯣꯔꯤ ꯁꯦꯟꯖꯝꯁꯦ ꯑꯩꯁꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯄꯥꯏꯔ ꯃꯌꯥꯝꯒꯤ ꯇꯦꯟꯁꯟꯗꯨꯅ ꯑꯩꯁꯦ ꯏꯁꯩꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯩꯁꯨ ꯃꯃꯥꯗ ꯀꯥꯎꯈ꯭ꯔꯦ ꯍꯥꯏ ꯁ꯭ꯇꯦꯖꯇꯒꯤ ꯑꯗꯨꯝ ꯀꯦꯔꯦꯗ ꯀꯦꯔꯦꯗ ꯑꯩꯁꯦ ꯄꯪꯀꯦ ꯀꯦꯔꯦꯗ 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 ꯑꯩꯁꯦ ꯄꯪꯀꯦ ꯀꯦꯔꯦꯗ sometimes ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯤꯅꯒ ꯁꯨꯝ ꯊꯤꯅꯒ ꯍꯥꯏꯔꯛꯄ ꯀꯥꯟꯗꯒ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯩꯈꯣꯏꯗꯣ ꯀꯞꯅꯤꯡꯕꯒꯨꯝꯕꯒ ꯌꯥꯎꯔꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯃꯤꯁꯤꯡꯁꯦ ꯐꯖꯅ ꯁꯨꯡꯉꯥꯏ ꯍꯥꯏꯗꯦꯕ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯀꯥꯟꯗ ꯑꯩꯁꯦ ꯇꯣꯛꯑꯁꯤꯔꯅꯦ ꯀꯥꯏꯅꯒ ꯈꯜꯂꯛꯄ ꯇꯥꯏꯃꯤꯡ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯍꯥꯏꯗꯤ ꯊꯤꯅ ꯉꯥꯡꯕꯅ ꯍꯦꯟꯃꯜꯂꯛꯄꯗꯣ ꯈꯪꯕ꯭ꯔꯥ ꯍꯦꯛꯇ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯁꯥ ꯉꯥꯗ ꯆꯩꯕꯒꯤ ꯇꯥꯏꯞꯇ ꯆꯩꯕꯁꯨ ꯌꯥꯎꯋꯦꯕ ꯈꯪꯕ꯭ꯔꯥ sometimes ꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯗꯤ ꯌꯥꯎꯋꯦ ꯀꯩ ꯍꯥꯏꯅꯤ ꯑꯁ ꯍꯥꯏꯗꯤ ꯄ꯭ꯂꯦꯇꯤ ꯅꯠꯇ꯭ꯔꯣ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄꯁꯦ ꯈꯪꯉꯝ ꯃꯥꯜꯂꯦꯅꯦ ꯀꯥꯏꯅꯒ ꯏꯁꯩꯁꯦ ꯌꯥꯝ ꯂꯩꯇꯕꯅꯤ나 ꯃꯣꯏꯒꯤ ꯑꯄꯥꯝꯕꯁꯦ ꯈꯪꯉꯒꯁꯨ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯗꯕꯒꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯁꯦ ꯏꯔꯜ ꯂꯩꯖꯗꯕꯗꯣ ꯑꯍꯟꯅ ꯐꯝꯃꯁꯨ ꯑꯩꯈꯣꯏꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯈꯣꯏꯃꯨ ꯁꯛꯑꯅꯤ ꯑꯉꯥꯡꯅ ꯐꯝꯃꯁꯨ ꯈꯣꯏꯃꯨ ꯁꯛꯑꯅꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯏꯅꯥꯎꯅꯨꯄꯤ ꯂꯦꯟꯗꯥꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯌꯨ ꯃꯤꯒꯁꯦ ꯌꯥꯝ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯌꯥꯝ ꯂꯨꯏ ꯀꯣꯏꯁꯟꯁꯦ ꯈꯣꯏꯃꯨꯗꯤ ꯈꯣꯏꯃꯨ ꯈ꯭ꯋꯥꯡꯖꯦꯟꯕ ꯈꯣꯏꯃꯨ. Welcome everyone. Meeting tabiri pagumna magpu linda chaduna taramna okchari. Ngaklou 𝗟𝗜𝗚𝗛𝗘𝗥𝗔 ꯊꯧꯔꯝꯁꯤꯒꯤ ꯑꯅꯧꯕ episode ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ. ꯉꯁꯤꯒꯤ episode ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ guest ꯑꯁꯤꯗꯤ ꯃꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯛ ꯈꯪꯅꯕꯤꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯆꯦ ꯑꯃꯈꯛꯅꯤ. ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯃꯁꯛ ꯈꯪꯕꯤꯔꯕ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯆꯦ ꯑꯃꯈꯛꯅꯤ. 이제세 아이기 오이너디 she is so cute, so pretty 하고 ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ. ꯑꯗꯨꯒ ꯏꯆꯦꯒꯤ ꯈꯣꯟꯖꯦꯜꯁꯤꯃꯛꯇꯤ ꯃꯌꯥꯝꯅꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯒꯅꯤ. So sweet and truly expressive ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯩꯒꯤ ꯁꯥꯏꯗꯒꯤ ꯊꯝꯖꯒꯦ. ꯃꯌꯥꯝ ꯄꯨꯟꯅ welcome ꯇꯧꯃꯤꯟꯅꯁꯤ. Let's give her a warm welcome everyone. ꯑꯗꯨꯒ ꯑꯩꯁꯨ ꯌꯥꯝꯅ ꯏꯆꯦꯁꯦ introduce ꯇꯧꯔꯗꯤ ꯈꯟꯕꯗ ꯌꯥꯝꯅ excited ꯑꯣꯏꯕ ꯑꯃꯁꯨ ꯐꯥꯎꯖꯩ. ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ welcome ꯇꯧꯃꯤꯟꯅꯁꯤ. ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕꯤꯔꯦ ꯑꯩꯒꯤ ꯆꯤꯆꯦ Platy Laithangbam. ꯊꯥꯒꯠꯆꯔꯤ ꯂꯤꯅꯥ ꯑꯃꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯌꯥꯝꯁꯨ ꯊꯥꯒꯠꯄꯤ. ꯑꯩꯈꯣꯏꯒꯤ ꯁꯥꯏꯗꯒꯤꯁꯨ ꯆꯤꯆꯦꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯒ ꯆꯤꯆꯦꯒ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯑꯃ ꯁꯦꯌꯔ ꯇꯧꯃꯤꯟꯅꯁꯦꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯆꯤꯆꯦꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯁꯦ ꯌꯥꯝꯅ ꯆꯤꯆꯦꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯤ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯖꯗꯦ ꯆꯤꯆꯦ. ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯀꯧꯕꯤꯔꯛꯄꯒꯤꯁꯨ ꯍꯦꯟꯅ ꯊꯥꯒꯠꯆꯔꯤ. ꯑꯗꯣ ꯆꯤꯆꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯧꯗꯣꯛꯄ ꯑꯣꯏꯅ ꯑꯗꯨꯝ ꯆꯤꯆꯦꯒꯤ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯑꯃ ꯍꯥꯏꯗꯤ ꯆꯤꯆꯦꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯗꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯗꯨꯝ ꯏꯆꯤꯜ ꯏꯅꯥꯎ introduction ꯑꯃ ꯃꯌꯥꯝꯅ ꯊꯝꯕꯤꯔꯝꯃꯣ ꯆꯤꯆꯦ. ꯑꯩꯒꯤ ꯃꯤꯡ Platy Laithangbam ꯑꯗꯨꯒ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ 𝗟𝗜𝗚𝗛𝗏 Laithangbam ꯑꯗꯨꯒ ꯃꯃꯥꯒꯤꯅ ꯕꯤꯖꯦꯟꯇꯤ Laithangbam ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯤꯟꯅꯥꯎ ꯑꯍꯨꯝꯅꯦ. ꯏꯆꯤꯟꯅꯥꯎ ꯑꯍꯨꯝꯁꯦ ꯑꯩꯅ ꯑꯍꯟ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯥꯅ ꯑꯇꯣꯝꯕ. ꯑꯗꯨꯒ ꯑꯩꯁꯦ ꯈꯨꯔꯥꯏ ꯑꯍꯣꯡꯒꯩꯗꯒꯤꯅꯦ ꯑꯁꯦꯡꯕꯗꯤ. ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯊꯥꯡꯃꯩꯕꯟꯗ ꯂꯩ. ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯈꯨꯔꯥꯏꯗꯒꯤ. ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯤꯆꯦ. ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯗꯣꯏꯅꯦꯕ. ꯑꯗꯨ ꯋꯥꯔꯤꯗ ꯍꯥꯟꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯑꯣꯏꯕ ꯆꯤꯆꯦꯗ ꯄꯔꯁꯅꯦꯜ ꯔꯤꯀ꯭ꯋꯦꯁ ꯍꯥꯏꯕ ꯇꯥꯔꯦ. ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏ ꯍꯥꯏꯕꯗꯣ ꯆꯤꯆꯦ. ꯑꯗꯨꯅꯦ ꯑꯗꯣ ꯆꯤꯆꯦꯒꯤ ꯏꯁꯩ ꯑꯃꯗꯤ ꯑꯩ ꯆꯤꯆꯦꯗ ꯔꯤꯀ꯭ꯋꯦꯁ ꯍꯥꯟꯅ ꯇꯧꯖꯔꯒꯦ. ꯏꯁꯩꯁꯦ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅꯁꯨ ꯇꯥꯖꯩ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯄꯥꯝꯅ ꯇꯥꯟꯅꯕꯤꯕ ꯑꯗꯨꯒꯨꯝꯕ ꯏꯁꯩꯅꯦ ꯆꯤꯆꯦꯒꯤ. ꯆꯤꯆꯦꯒꯤ ꯅꯇꯨꯡꯗ ꯏꯟꯅꯅꯤ ꯑꯩꯗꯤ ꯀꯣꯏ ꯏꯟꯅꯅꯤ ꯇꯧꯕ ꯏꯁꯩꯁꯦ ꯁꯤꯃꯇꯪ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯧꯗꯣꯛꯄ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯆꯤꯆꯦ. ꯑꯗꯩ ꯑꯃꯨꯛꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯏ. ꯏꯁꯩꯁꯦ ꯑꯩꯒꯤ ꯏꯕꯨꯡ ꯔꯤꯗꯝ ꯊꯤꯌꯥꯝꯅ ꯀꯝꯄꯣꯁ ꯇꯧꯈꯤꯕꯅꯦ. ꯑꯗꯨꯒ ꯃꯌꯦꯛꯅ ꯗꯥꯖꯤꯠ ꯅꯤꯡꯊꯧꯖꯥꯅ. ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯨ ꯗꯥꯖꯤꯠꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ. ꯑꯗꯣ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯁꯛꯀꯦ. ꯄꯥꯝꯖꯕꯗ ꯃꯄꯥꯆꯥꯡ ꯉꯥꯎꯖꯕꯅ ꯅꯪꯁꯦ ꯀꯜꯂꯛꯄꯅ ꯂꯥꯡꯒꯣꯏꯆꯪ ꯅꯨꯡꯁꯤꯕꯅ ꯅꯪꯁꯦ ꯅꯪꯒꯤ ꯅꯃꯤꯡ ꯇꯥꯛꯎ ꯍꯥꯏꯅ ꯑꯩꯒꯤ ꯊꯃꯣꯏꯅ ꯍꯪꯂꯦ ꯅꯪꯒꯤ ꯃꯔꯝ ꯍꯪꯉꯨ ꯍꯥꯏꯅ ꯊꯃꯣꯏ ꯏꯁꯧ ꯂꯥꯡꯂꯦ ꯉꯥꯎꯔꯦ ꯆꯥꯛ
ꯅꯪꯕꯨꯗ ꯑꯩꯇꯒꯤ ꯑꯣꯏꯅꯤꯡꯂꯦ ꯂꯝꯅꯥꯟꯕ ꯅꯪꯕꯨ ꯎꯟꯅ ꯇꯨꯡꯗ ꯏꯟꯅꯅꯤ ꯑꯩꯗꯤ ꯀꯣꯏ ꯏꯟꯅꯅꯤ ꯐꯪꯗꯕꯒ ꯌꯥꯔꯣꯏ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯤ ꯍꯟꯅ ꯇꯨꯡꯗ ꯏꯟꯅꯅꯤ ꯑꯩꯗꯤ ꯀꯣꯏ ꯏꯟꯅꯅꯤ ꯐꯪꯗꯕꯒ ꯌꯥꯔꯣꯏ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯤ 이세시wak디 이제 나 하자고도 얌나 밤도 따제 이도가 거기 릴스다가 인스타그램 저거 사바제 좀 사는데 사실 이제 이제 그도 좀 비고 가는 거 아니 사진 못 나와 왜 아주 수수수에다가 이세시가 밤비영원이 좀 칼에 하기 아코이 공부하는 사람이 보자 이세이즈기 어이나고 아이세 아두 이세이도 mayamna pama pamdabagidi khangde aduga aina yam nungaina aina studio da sakpaje khangra si isai yam nungai sakhe haidi sina tungda inani ga habda aigi wakhal sida ngasai mi ama wakhal da pusallaga khangra yamna dari damna so aigona ahamada aise surhana paleba ko si isai je atum guitar paisna ne na ta hairu kairaga tawraga saeba ko adudagi adum adai tawraga isai je semgibne semaje ka haina semba natteba ado khangde adai tawra ai pura wakhalsida mi ama kaina tawraga aise mi amai matungda aise sainga sai yam pamjaba nupa amda inaini ka khallaga tawbudo khangra ngasai mut amada tawgibudo adu mai phawgi emotion yauraga saglakpadu akhoi taka pale ado warisi batawdu nugai haidi jije yam pamna su sakpi hi wei sai ne nugai mi re adagi ai yoina su haidi dum ngasai jije na pam sakpi gi baduna emotion myam hawa sakpi gi baduna akhoi dum pale ai dum ngauze yam nugai jije sai siba khudol tami bagi jije so amuka su thaga jari thank you makha jije wari rom da mula agadi jijena sigi line sida changakibase sigi journey have tare kamaina changakhi kamaina kanana insilaga changakibado habdo sigi matang thambiyo aise si kan aptana injalakte kaigino da aise adu masagi oibajani pi ai adu pithorakpadi natte ai yam hotnai aigi haidi mi se pithorakpa leidana haidi pithorakpadi oide aina pamjaba ta henbado khangra adu oiba aduga mayamna su dum nusibiba haitare khangde adu nusidabagidi adu mayamna dum khara nusibibagi sumaina sigi mafamje yobngamine aina ahanba aina isai ai jam piingaidagi ai isai pami sanadi khangjadebako atashu wakhalsida dum pame khotle kaina gadi khallaga tamge di ha khoi ba ju sungya yadebako isai se khamra aidi snang hewai chawarga snudang da chatpa khotpa tawbudo adu ta isai na oiroi khotloi kaina ga tum haibudo khamra ado hojikti baba na we hena thawai augre modagi snang isai chatning ji kaigino kaina ado thaina aina aise piingaida aigi I first aina isai je mamagi manau nupa ne bako sorry sanjamje ado sorry se hoi ado aigi di amu guru tare ado aise mamagi manakta chatlaga tum isai je keno taweba isai tamba chatle bako adu mama su aidi matam da yana isai yam chatpa timing oibagi ma ja hogalaga aingoda tapi base matam leitaba adu ma sangba kana de dum ngamna hogalaga takti ta ebako doju kai haini aina muk halaga school chatpa khotpa tawdunina thengdana leibidi yadaba aduna aisu ngata chatlani adagi mu ngaktang matam jam phangdaba ai tare aina di sakningbani na ko nganta ngai doine ba ko hogalamoy se khangna ngai doine ba adagi hala amdriba ga yawe ai ga chatpa hoi isai hala amdriba yawe ai ai ngata hogalaga ngai doine ai kata nate satra am yame ba ko adas ai je ngai ba yaudune adui matung dagi ai oja lakshmi da thongam lakshmi da mo aise chatle to oja lakshmi na mo aise phajana madi yam phajana takpi ai goda adum yamna si thamo yam sengna takpi budu khangbra adaina sengna takpi aduga adagi adui matung dagi di oja lakshmi gi da amuk exam tha ba khut pa si yade ba ko yadabani na aise class 9 na amuk tamding eba adaidi aina mama da mamang dagi dum haiba haidi ai dumaina oja ka meshor da chatke na haidi pamjabdo yamna oja ka meshor da kaino akhoi mamagi su oja oi aduga mamagi manau nupi sisu thaina isai sa ameba akhoi family simadi background simadi dum isai no hoi akhoi babagi family dadi amta yaudre sumba jagoi gi oigera ama bu yaudre irang ama bu yaudre adagi mamagi dadi sumba irang ja kaino taweba
ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯅꯥꯎꯄꯤꯁꯨ ꯊꯥꯏꯅꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝꯒ ꯊꯣꯛꯇꯅ ꯈꯣꯠꯇꯅ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯝꯃꯦ ꯃꯥꯁꯨ ꯁꯛꯑꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯦ ꯇꯣꯛꯈ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯩꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯁꯥꯒꯤ ꯃꯣꯏꯁꯨ ꯌꯥꯎꯈꯤꯕꯩꯔꯥ ꯀꯩꯒꯤꯅꯣ ꯑꯃ ꯁꯛꯅꯤꯡꯕꯗꯣ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯍꯣꯏ ꯃꯣꯏꯒꯤ ꯑꯣꯖꯥꯁꯨ ꯑꯣꯏꯕꯒꯤ ꯑꯩꯅ ꯑꯣꯖꯥ ꯀꯥꯃꯦꯁꯣꯔꯁꯦ ꯑꯩꯅ ꯌꯥꯝ ꯇꯝꯅꯤꯡꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗ ꯑꯩꯅ ꯑꯣꯖꯥ ꯀꯥꯃꯦꯁꯣꯔ ꯇꯝꯒꯦꯅ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯁꯪꯗꯕꯅꯤ ꯈꯪꯗꯦ ꯉꯥꯡꯅꯕꯁꯦ ꯁꯨꯡꯆꯠ ꯆꯠꯇꯕ ꯅꯣꯡꯃꯗꯤ ꯑꯩꯅꯅꯦ ꯑꯩꯁꯦ ꯍꯪꯒꯔ ꯁꯇ꯭ꯔꯥꯏꯛ ꯆꯠꯇꯅ ꯑꯩꯁꯦ ꯀꯞꯄꯦ ꯈꯪꯕ꯭ꯔꯥ ꯀꯞꯄꯒ ꯆꯥꯛꯀ ꯆꯥꯗꯗꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯑꯩꯁꯦ ꯏꯁꯩ ꯇꯝꯕꯁꯦ ꯆꯠꯂꯦ ꯑꯩꯅ ꯀ꯭ꯂꯥꯁ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯁꯦ ꯀ꯭ꯂꯥꯁ 8ꯂ ꯀꯩꯅꯣꯝ ꯀꯥꯔꯦꯕ ꯃꯇꯝꯗꯨꯗ 8ꯂ ꯀꯩꯅꯣꯝ ꯀꯥꯔꯦ ꯑꯗꯨ ꯑꯩꯁꯦ ꯑꯩꯅ ꯃꯥꯃꯒꯤ ꯃꯅꯥꯛ ꯆꯠꯄꯗꯨ ꯄꯤꯛꯇ꯭ꯔꯨ ꯄꯤ ꯑꯩ ꯀ꯭ꯂꯥꯁ 3-4 ꯁꯨꯃꯥꯏꯅ ꯀꯥꯗ ꯉꯥꯏꯔꯤꯕ ꯒꯤꯇꯥꯔꯒ ꯁꯨꯃꯥꯏꯅ ꯑꯆꯧꯕꯁꯦ ꯀꯣꯜꯂꯒ ꯍꯣꯏ ꯂꯥꯛꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯦ ꯑꯣꯖꯥꯅ ꯑꯩꯁꯦ ꯀ꯭ꯂꯥꯁ 9ꯅ ꯐꯖꯅ ꯇꯥꯛꯄꯤꯔꯦ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯑꯗꯨꯁꯨ ꯑꯣꯖꯥꯅ ꯅꯨꯃꯤꯠ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤ ꯅꯨꯃꯤꯠꯁꯤꯗꯅ ꯐꯥꯔꯁ ꯏꯌꯔ ꯁꯦꯀꯦꯟ ꯏꯌꯔ ꯑꯗꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯑꯩꯁꯤꯅꯅꯦ ꯈꯪꯕ꯭ꯔꯥ ꯐꯥꯔꯁ ꯏꯌꯔꯒꯤꯁꯨ ꯌꯥꯎꯗꯣꯏꯅꯦ ꯁꯦꯀꯦꯟ ꯏꯌꯔꯒꯤꯁꯨ ꯌꯥꯎꯅꯤꯡꯕꯒꯤ ꯈꯪꯕ꯭ꯔꯥ ꯅꯨꯡꯇꯤꯒꯤ ꯆꯠꯁꯟꯕꯗꯣ ꯑꯗꯒꯤ ꯃꯔꯛꯇꯒꯁꯦ ꯑꯩꯁꯦ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯟꯒꯤ ꯆꯠꯁꯟꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯂꯥꯏ ꯌꯥꯝ ꯅꯤꯡꯖꯩ ꯂꯥꯏ ꯌꯥꯝ ꯈꯣꯏꯔꯝꯃꯦꯕꯀோ ꯑꯗꯣ ꯑꯣꯖꯥꯅꯒ ꯂꯥꯏ ꯈꯣꯏꯔꯝꯕꯒꯁꯦ ꯉꯥꯏꯔꯒ ꯑꯩ ꯇꯝꯅꯤꯡꯕꯒꯤ ꯈꯪꯕ꯭ꯔꯥ ꯉꯥꯏ ꯂꯩꯗꯣꯏꯅꯦ ꯑꯗꯨꯝ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯁꯦ ꯑꯩꯅ 12 ꯂꯣꯏꯕꯒ ꯑꯩꯒꯤ ꯏꯁꯩꯒꯤ ꯕꯤꯁꯥꯔꯠ ꯂꯣꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯁꯦ MUꯗ ꯑꯃꯨꯛ ꯑꯣꯖꯥ ꯕꯤꯗ꯭ꯌꯥꯄꯇꯤꯒꯤ ꯃꯈꯥꯗ ꯑꯩꯁꯦ ꯑꯃꯨꯛ ꯇꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏꯔꯒ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯦ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯤꯆꯦ ꯑꯗꯣ ꯃꯇꯥꯡꯁꯦ ꯑꯩ ꯆꯤꯆꯦꯗ ꯍꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯏꯁꯩ ꯇꯝꯕꯒꯤ ꯖꯔꯅꯤꯁꯤ ꯅꯠꯇꯕ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯈꯪꯉꯛꯄ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯤꯜꯂꯛꯄꯁꯦ ꯍꯥꯏꯗꯤ ꯃꯁꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯍꯧꯈꯤꯕꯅꯣ ꯏꯁꯩ ꯇꯝꯕ ꯑꯗꯨꯝ ꯂꯣꯏꯔꯒ ꯊꯣꯛꯂꯛꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯁꯦ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯦ ꯏꯁꯩ ꯇꯝꯕ ꯂꯣꯏꯔꯒꯕꯨꯗꯤ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯑꯗꯨ ꯃꯔꯛꯇ ꯑꯩꯅ ꯏꯁꯩ ꯇꯝꯃꯤꯉꯩ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅꯒ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯀꯧꯔꯛꯄꯗꯤ ꯅꯠꯇꯕ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯅꯨꯡꯁꯤꯕ ꯏꯕꯨꯡ ꯑꯃꯅꯒ ꯑꯗꯨꯝ ꯀꯀꯥ ꯑꯃꯅꯒ ꯍꯥꯏꯗꯤ ꯏꯁꯩ ꯃꯅꯨꯡꯒꯤ ꯃꯤꯅꯒ ꯅꯪ ꯁꯨꯃꯥꯏꯅ ꯏꯁꯩ ꯂꯥꯛꯎ ꯀꯥꯏꯅꯒ ꯀꯧꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅꯒ ꯀꯧꯔꯒ ꯆꯠꯄ ꯌꯥꯎꯋꯦ ꯑꯗꯨꯏ ꯃꯃꯥꯡꯗ ꯑꯩ ꯊꯥꯏꯅ ꯏꯁꯩ ꯇꯝꯃꯤꯟꯅꯕ ꯗꯥ ꯖꯦꯝꯁ ꯀꯥꯏꯅ ꯑꯗꯩ ꯗꯥ ꯕꯤꯔꯦꯁ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗ ꯃꯣꯏꯁꯨ ꯌꯥम ꯅꯨꯡꯁꯤꯕ ꯏꯕꯨꯡ ꯉꯥꯛꯇꯅꯦ ꯃꯣꯏꯅ ꯑꯩꯁꯦ ꯌꯥꯝꯅ ꯃꯆꯟꯗꯧꯅ ꯈꯜꯂꯒ ꯈꯪꯕ꯭ꯔꯥ ꯃꯣꯏꯁꯦ ꯃꯇꯝꯗꯨꯗ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯃꯣꯏꯁꯦ ꯑꯇꯣꯞꯄ ꯂꯥꯏꯟꯗ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯍꯥꯏꯗꯤ ꯏꯁꯩ ꯅꯠꯇꯕ ꯑꯗꯨꯝ ꯑꯇꯣꯞꯄ ꯂꯥꯏꯟꯗ ꯆꯠꯈ꯭ꯔꯦ ꯑꯇꯥꯔꯁꯨ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯁꯩ ꯑꯝꯇ ꯂꯩꯇꯦꯀꯣ ꯃꯇꯝꯗꯨꯗ ꯑꯗꯨ ꯏꯁꯩꯁꯦ ꯂꯩꯇ ꯇꯥꯔꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯅ ꯈꯪꯕꯤꯕꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯅ ꯄꯨꯔꯒ ꯆꯠꯇꯣꯏꯅꯦꯕ ꯏꯁꯩꯁꯦ ꯈꯪꯕ꯭ꯔꯥ ꯏꯁꯩ ꯁꯤ ꯃꯐꯝꯁꯤꯗ ꯏꯁꯩ ꯂꯩ ꯂꯥꯛꯑꯣ ꯀꯥꯏꯅꯒ ꯇꯧꯔꯒ ꯈꯪꯕ꯭ꯔꯥ ꯀꯩꯅꯣꯃꯗ ꯃꯣꯏꯅ ꯂꯧꯕꯒ ꯂꯥꯛꯑꯒ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔ ꯏꯁꯩ ꯁꯛꯄꯒꯁꯦ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯑꯩꯅ ꯏꯁꯩ ꯁꯛꯈꯤꯕꯁꯦ ꯀꯥꯏ ꯁꯛꯀꯦꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯤꯂꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯂꯥꯁ ꯁꯣꯅꯦ ꯍꯥꯏꯕꯀꯣ ꯂꯤꯂꯥꯗꯨꯁꯨ ꯃꯇꯝꯗꯨꯗ ꯑꯩ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯄꯤꯛꯏ ꯑꯗꯨꯒ ꯂꯤꯂꯥꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯁꯛꯑꯣꯅ ꯍꯥꯏꯔꯛꯑꯦ ꯑꯗ ꯑꯩꯁꯦ ꯁꯛꯄ ꯆꯠꯂꯒ ꯆꯦ ꯄꯨꯁꯄꯥꯅꯤꯒꯤ ꯏꯁꯩ ꯑꯃ ꯁꯛꯄꯅꯦ ꯑꯩꯁꯦ ꯀꯥꯎꯈ꯭ꯔꯦ ꯏꯁꯩꯗꯣ ꯑꯗ ꯏꯁꯩ ꯑꯃ ꯁꯛꯑꯒ ꯑꯗꯨꯁꯨ ꯏꯁꯩꯁꯦ ꯃꯌꯥꯝꯅ ꯂꯤꯂꯥꯗꯣ ꯉꯥꯏꯔꯒ ꯂꯩꯕꯅꯤꯅ ꯈꯪꯕ꯭ꯔꯥ ꯉꯁꯥꯏ ꯑꯩ ꯏꯁꯩꯁꯦ ꯇꯥꯅꯤꯡꯗꯕ ꯃꯌꯥꯝꯅꯗꯤ ꯑꯗꯨ ꯇꯥꯔꯁꯨ ꯑꯩꯗꯤ ꯁꯛꯅꯤꯡꯕꯅꯤꯅ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯆꯪꯈ꯭ꯔꯣ ꯂꯥꯎꯋꯦ ꯑꯩꯁꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯄꯥꯏꯔꯒ ꯃꯌꯥꯝꯒꯤ ꯇꯦꯟꯁꯟꯗꯨꯅ ꯑꯩꯁꯦ ꯏꯁꯩꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯩꯁꯨ ꯃꯃꯥꯗ ꯀꯥꯎꯈ꯭ꯔꯦ ꯁ꯭ꯇꯦꯖꯇꯒꯤ ꯑꯗꯨꯝ ꯑꯗ ꯑꯩꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯁꯦ ꯀꯥꯎꯕꯅꯤꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨꯗꯤ ꯃꯌꯥꯝꯅ ꯍꯧꯅ ꯇꯥꯔꯦꯅ ꯃꯌꯥꯝꯁꯦ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯔ ꯅꯣꯛꯁꯜꯂꯛꯑꯦ ꯑꯗꯩꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯁꯦ ꯍꯨꯟꯇꯣꯛꯑꯃꯒ ꯑꯩꯁꯦ ꯆꯦꯜꯂꯦ ꯂꯤꯂꯥꯁꯦ ꯍꯧꯕꯗꯣ ꯂꯣꯏꯕ ꯋꯥꯔꯤ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯁꯛꯍꯧꯗ꯭ꯔꯒ ꯏꯁꯩꯁꯤꯃ ꯁꯛꯑꯝꯃꯒ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯀꯩꯅꯣꯁꯤꯗ ꯀꯥꯎꯈ꯭ꯔꯕꯅꯦꯕ ꯍꯣꯏ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯃꯗꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯒꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯂꯤꯔꯒ ꯅꯣꯛꯅꯤꯡꯕ ꯋꯥꯅꯤꯀꯣ ꯑꯁ ꯃꯇꯝꯗꯨꯗꯗꯤ ꯅꯪ ꯉꯔꯥꯡ ꯂꯤꯂꯥꯗ ꯏꯁꯩ ꯁꯛꯄꯗꯣ ꯏꯀꯥꯏꯕꯁꯤꯗꯤ ꯁꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨꯒ ꯏꯆꯦ ꯃꯈꯥ ꯇꯥꯅꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯥꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯛꯂꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤꯕꯨꯗꯤ ꯏꯆꯦꯅꯁꯨ ꯍꯥꯏꯕꯤꯔꯤꯑꯦ ꯑꯗꯨꯒ ꯏꯆꯦꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅꯒ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯒꯨꯝꯕ ꯇꯧꯔꯛꯄ ꯑꯦꯜꯕꯝ ꯑꯗꯒꯤꯗꯤ ꯐꯤꯜꯝꯒꯨꯝꯕꯁꯨ ꯂꯩꯗꯅꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯈꯣꯡ ꯇꯥꯔꯛꯄꯁꯤꯗꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯑꯗꯨꯒ ꯏꯆꯦꯒꯤ ꯐꯥꯔꯁ ꯑꯣꯐꯤꯁꯤꯌꯦꯜ ꯁꯣꯡ ꯑꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯊꯝꯕꯤꯔꯝꯃꯨ
ꯑꯩꯒꯤ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯈꯤꯕꯁꯦ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯏꯁꯩꯁꯦ ꯅꯝꯒꯦꯗꯤ ꯈꯜꯂꯒ ꯑꯗꯨꯝ ꯅꯝꯗꯕꯤ ꯂꯩꯕ ꯑꯗꯨꯗ ꯑꯃꯔꯖꯤꯠꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯏꯕꯥꯅꯤꯁꯦ ꯃꯥ ꯃꯦꯁꯦꯁ ꯊꯥꯔꯛꯄ ꯑꯩꯉꯣꯟꯗ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯅꯣꯡ ꯁꯨꯝ ꯊꯦꯡꯅꯈꯤꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯦꯁꯦꯁꯁꯦ ꯊꯥꯅꯔꯒ ꯑꯩꯅ ꯑꯃꯔꯖꯤꯠ ꯁꯨꯃꯥꯏꯅ ꯏꯁꯩ ꯅꯝꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯅ ꯑꯩꯉꯣꯟꯗ ꯂꯥꯛꯑꯒ ꯑꯩꯒꯤ ꯀꯦꯔꯦꯗꯥꯅ ꯏꯁꯩ ꯑꯃ ꯂꯩ ꯃꯍꯥꯛꯁꯦ ꯑꯃꯨꯛ ꯌꯦꯡꯒꯗ ꯑꯗꯨꯒ ꯑꯗꯨ ꯏꯁꯩꯁꯦ ꯃꯥꯅ ꯅꯝꯕꯤꯔꯦ ꯐꯖꯅ ꯑꯗꯨꯒ ꯑꯗꯨꯏ ꯃꯇꯝꯗꯨꯗꯁꯨ ꯌꯥꯝ ꯋꯥꯒꯤ ꯍꯥꯏꯕꯗꯤ ꯑꯇꯩ ꯀꯩꯝꯇꯩ ꯅꯠꯇꯕꯤꯗ ꯑꯩꯅ ꯉꯁꯥꯏ ꯑꯃꯔꯖꯤꯠ ꯌꯥꯝ ꯆꯤꯜꯂꯤ ꯃꯇꯝꯗꯨꯗ ꯃꯥꯁꯦ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯑꯣꯏꯌꯦꯕꯀꯣ ꯍꯧꯖꯤꯛꯁꯨ ꯑꯣꯏ ꯇꯥꯔꯁꯨ ꯃꯇꯝꯗꯨꯗꯅ ꯍꯦꯟꯅ ꯍꯦꯛꯇ ꯀꯩꯅꯣ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯕꯗꯣ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯁꯪꯗꯕꯅꯤꯅ ꯑꯩꯅꯅꯦ ꯃꯤꯁꯦ ꯏꯁꯩ ꯆꯠꯅꯤꯁꯦ ꯈꯪꯗ ꯆꯠꯁꯜꯂꯒ ꯁꯪꯗꯣꯏꯅꯦꯕ ꯃꯃꯥꯒ ꯑꯩꯒꯁꯦ ꯈꯪꯕ꯭ꯔꯣ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯃꯃꯥꯅꯁꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯃꯃꯥꯁꯦ ꯊꯥꯏꯅꯗꯒꯤ ꯌꯥꯝꯅ ꯑꯗꯨꯝꯕ ꯄꯥꯝꯕ ꯑꯣꯏꯕꯒꯤ ꯌꯥꯝꯅ ꯈꯪꯗꯦ ꯍꯧꯖꯤꯛꯄꯨꯗꯤ ꯏꯁꯩ ꯆꯠꯄꯁꯦ ꯕꯕꯥꯒ ꯆꯠꯂꯦꯀꯣ ꯑꯗꯨ ꯇꯥꯔꯁꯨ ꯃꯇꯝꯗꯨꯗꯗꯤ ꯃꯃꯥꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯕꯗꯣ ꯇꯧꯋꯦꯕ ꯑꯗꯨꯁꯨ ꯃꯃꯥꯅ ꯑꯩꯁꯦ ꯄꯨꯔ ꯅꯨꯡꯇꯤꯒꯤ ꯑꯩꯁꯦ ꯆꯥꯛꯆꯥ ꯇꯣꯛꯄꯒ ꯈꯪꯕ꯭ꯔꯥ ꯊꯕꯛ ꯑꯃ ꯑꯣꯏꯅꯅꯦ ꯑꯃꯔꯖꯤꯠ ꯃꯅꯥꯛꯇ ꯆꯠꯇꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯏꯁꯩꯁꯦ ꯅꯝꯕꯤꯅꯕ ꯈꯪꯕ꯭ꯔꯥ ꯁꯪꯉꯒ ꯂꯩꯗꯣꯏꯅꯦ ꯑꯗꯨꯝ ꯏꯁꯩꯁꯦ ꯅꯝꯕꯤꯅꯕꯅ ꯑꯗꯒꯤ ꯌꯥꯝ ꯀꯨꯏꯅꯗꯤ ꯆꯪꯈꯤ ꯍꯥꯏꯕꯗꯤ ꯑꯇꯩ ꯀꯩꯝꯇꯩ ꯅꯠꯇꯕꯤꯗ ꯁꯪꯗꯕꯒꯤ ꯑꯃꯔꯖꯤꯠꯇꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯣꯏꯒꯤꯁꯨ ꯄꯣꯊꯥꯕ ꯃꯇꯝꯗꯣ ꯂꯩꯔꯛꯇꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯪꯗꯦ ꯌꯦꯡꯉꯒ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯏꯁꯩꯁꯤꯃꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯨ ꯅꯤꯡꯁꯤꯡꯉꯀꯥꯟꯗꯗꯤ ꯏꯆꯦ ꯌꯥꯝ ꯅꯨꯡꯁꯤꯔꯝꯒꯅꯤ ꯁꯤ ꯑꯗꯨꯝ ꯐꯥꯔꯁ ꯇꯥꯏꯝ ꯑꯁꯨꯃꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯍꯥꯏꯗꯤ ꯑꯣꯏꯔꯛꯈꯤꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤ ꯏꯁꯩꯁꯤꯃꯁꯨ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯗꯨꯁꯨ ꯅꯤꯡꯁꯤꯡꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯏꯆꯦꯅ ꯏꯁꯩꯁꯤꯃꯁꯨ ꯈꯨꯗꯣꯜ ꯇꯝꯕꯤꯌꯣ ꯍꯥꯏꯖꯒꯦ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯁꯤ ꯏꯁꯩꯁꯦ ꯌꯥꯝ ꯀꯨꯏꯈ꯭ꯔꯕꯅꯤꯅ ꯃꯥꯛꯁꯦ ꯑꯃꯨꯛ ꯌꯦꯡ ꯇꯨꯡꯁꯦ ꯑꯃꯨꯛ ꯌꯦꯡ ꯁꯛꯁꯦ ꯑꯃꯨꯛ ꯌꯦꯡ ꯁꯝꯁꯦ ꯑꯃꯨꯛ ꯁꯦꯡ ꯆꯥꯅꯕ ꯃꯥꯒ ꯎꯅꯕꯗ ꯑꯩꯁꯦ ꯐꯖꯩ ꯍꯥꯏꯅꯕ ꯄꯥꯝꯃꯨꯕ ꯃꯥꯒ ꯊꯦꯡꯅꯕꯗ ꯑꯩꯁꯦ ꯉꯥꯎꯕ ꯍꯦꯟꯅꯕ ꯀꯦꯔꯦꯗ ꯑꯩꯁꯦ ꯄꯪꯀꯦ ꯀꯦꯔꯦꯗ ꯑꯩꯁꯦ ꯄꯪꯀꯦ ꯀꯦꯔꯦꯗ ꯏꯁꯩꯁꯦꯀꯣ ꯆꯤꯆꯦꯅ ꯁꯛꯂꯛꯄ ꯃꯇꯝꯗꯅꯦ ꯈꯪꯗꯦ ꯃꯨꯠꯁꯦ ꯇꯛ ꯂꯥꯎꯅ ꯍꯥꯏꯗꯤ ꯏꯁꯩꯁꯤꯒꯤ ꯚꯥꯏꯕꯇꯣ ꯄꯨꯂꯞ ꯄꯨꯁꯟꯕ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯀꯩꯅꯣ ꯆꯤꯆꯦꯒꯤ ꯏꯁꯩꯁꯤꯗ ꯑꯩꯁꯦ ꯂꯩꯈꯤꯕꯩꯔꯥ ꯍꯥꯏꯗꯤ ꯚꯥꯏꯕꯁꯦ ꯃꯨꯠꯁꯤꯗ ꯂꯩꯈꯤꯕꯩꯔꯁꯨ ꯈꯪꯗꯦ ꯍꯦꯟꯅ ꯆꯪꯁꯤꯟꯈꯤꯕꯗꯣ ꯏꯁꯥꯁꯦ ꯃꯨꯠ ꯑꯃ ꯑꯗꯨꯝ ꯇꯛ ꯂꯥꯎꯅ ꯑꯣꯟ ꯇꯧꯋꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯤꯆꯦ ꯍꯥꯏꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯦ ꯑꯩꯒꯤꯗꯤ ꯆꯤꯆꯦꯅꯒ ꯁꯨꯃꯥꯏꯅ ꯑꯩ ꯉꯥꯛꯇ ꯂꯩꯕꯤꯔꯀꯥꯟꯗ ꯑꯩꯅ ꯄꯥꯝꯖꯕ ꯑꯩꯅ ꯈꯟꯖꯔꯝꯕꯗꯣ ꯍꯥꯏꯗꯤ ꯉꯁꯤꯗꯤ ꯗ꯭ꯔꯤꯝ ꯀꯝ ꯇ꯭ꯔꯨ ꯀꯥꯏꯗꯅ ꯇꯁꯦꯡꯅ ꯗ꯭ꯔꯤꯝ ꯀꯝ ꯇ꯭ꯔꯨ ꯍꯥꯏꯖꯒꯦ ꯍꯥꯏꯗꯤ ꯊꯥꯖꯔꯨꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯈꯪꯗꯦ ꯑꯗꯨꯝꯁꯨ ꯍꯥꯏꯗꯤ ꯈꯨꯠ ꯇꯨꯡ ꯇꯥꯔꯛꯄꯗ ꯁꯨꯝ ꯃꯦꯃꯣꯔꯤꯒ ꯑꯣꯏꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯔꯨꯕꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯤꯆꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩ ꯆꯤꯆꯦꯗ ꯀꯩꯅꯣ ꯂꯥꯛꯆꯒꯦ ꯉꯁꯥꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯏꯟꯗꯁꯇ꯭ꯔꯤꯁꯤꯗ ꯆꯪꯉꯛꯈ꯭ꯔꯕ ꯃꯇꯨꯡ ꯀꯣ ꯍꯥꯏꯗꯤ ꯀꯔꯤ ꯑꯗꯨꯝ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯆꯪꯉꯛꯄ ꯀꯥꯟꯗ ꯖꯔꯅꯤꯁꯤꯗꯀꯣ ꯀꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯦꯟꯅ ꯊꯦꯡꯅꯕꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯖꯔꯅꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯊꯦꯡꯅꯕꯤ ꯍꯥꯏꯕꯗꯣ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯉꯁꯥꯏ ꯍꯧꯔꯛꯄꯗꯩꯁꯨ ꯑꯩ ꯉꯁꯥꯏꯒꯤ ꯃꯀꯣꯛꯀꯤꯗꯣ ꯍꯥꯏꯈ꯭ꯔꯦꯀꯣ ꯃꯇꯝꯗꯨꯗꯁꯨ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯍꯥꯏꯗꯤ ꯁ꯭ꯀꯨल ꯇꯨꯏꯁꯟ ꯂꯣꯏꯅꯃꯛ ꯆꯠꯂꯛꯇꯣꯏꯅꯤꯅ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯁꯨ ꯁꯣꯏꯕ ꯌꯥꯗꯦꯗꯅ ꯁꯣꯏꯕ ꯌꯥꯗꯕꯅꯤನ ꯑꯩꯁꯦ ꯁ꯭ꯀꯨꯜꯒꯤ ꯑꯌꯨꯛ ꯉꯟꯇꯥꯁꯦ ꯑꯩꯁꯦ ꯏꯁꯩ ꯇꯝꯕ ꯆꯠꯂꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯆꯠꯂꯅꯤ ꯁ꯭ꯀꯨꯜ ꯍꯦꯛ ꯍꯜꯂꯛꯄꯒ ꯀꯣꯆꯤꯡ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯗꯩ ꯌꯨꯝꯗꯁꯨ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯄꯥꯗꯕꯁꯨ ꯌꯥꯔꯣꯏ ꯍꯌꯦꯡ ꯉꯟꯅ ꯑꯃꯨꯛ ꯍꯧꯒꯠꯀꯅꯤ ꯇꯧꯋꯦ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯑꯃ ꯄꯨꯔꯥ ꯇꯣꯉꯥꯟꯕ ꯑꯃ ꯇꯝꯃꯛꯄꯩ ꯇꯥꯏꯞꯇ ꯑꯃꯨꯛ ꯇꯧꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯋꯥꯈꯤ ꯍꯥꯏꯗꯤ ꯑꯗꯨꯃꯗꯤ ꯌꯥꯝ ꯊꯤꯅ ꯋꯥꯈꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯏꯁꯩꯁꯨ ꯑꯦꯛꯖꯥꯝ ꯊꯥꯔꯛꯇꯣꯏꯅꯤ ꯀꯥꯏꯅꯒ ꯈꯜꯂꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯈꯪꯗꯦ ꯑꯗꯨꯃꯗꯤ ꯌꯥꯝ ꯊꯤꯅ ꯋꯥꯈꯤ ꯑꯗꯨꯒ ꯑꯩꯁꯦ 12ꯀ ꯑꯗꯨꯒꯁꯨ ꯆꯞ ꯃꯥꯟꯅꯅ ꯂꯣꯏꯃꯤꯟꯅꯈ꯭ꯔꯦꯗꯅ ꯑꯗꯨꯅ ꯑꯗꯨꯃꯗꯤ ꯌꯥꯝ ꯊꯤꯅ ꯋꯥꯈꯤ ꯑꯗꯨꯏ ꯃꯇꯨꯡꯗꯩꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯋꯥꯕꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯣꯆꯤꯡ ꯀꯩꯀꯥ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯝꯕꯗꯨꯁꯨ ꯌꯥꯝꯅ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯗꯣ 12ꯀ ꯉꯁꯥꯏꯒꯤ ꯑꯃꯗꯨꯒ ꯄꯥꯟꯅꯔꯛꯄꯗꯨꯗꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯋꯥꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯂꯥꯁꯀꯤꯁꯨ ꯏꯁꯩꯗꯨꯒꯤꯁꯨ ꯂꯥꯁ ꯑꯣꯏꯔꯛꯄꯒꯤ ꯂꯨꯁꯜꯂꯛꯄꯗꯣ ꯈꯪꯕ꯭ꯔꯥ ꯌꯥꯝꯅ ꯑꯍꯧꯕꯒ ꯑꯣꯏꯔꯗꯤ ꯐꯕ ꯑꯗꯨꯒꯤ ꯂꯨꯁꯜꯂꯛꯑꯦ ꯑꯗꯨꯒ ꯈꯪꯗꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯀꯩ ꯍꯥꯏꯅꯤ ꯕꯕꯥꯁꯨ ꯊꯕꯛ ꯀꯩꯀꯥ ꯆꯠꯄꯅꯤꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯒꯨꯝꯕꯁꯦ ꯋꯥꯕꯒꯤ ꯍꯥꯏꯗꯤ ꯄꯤꯛꯏꯉꯩꯗꯒꯗꯤ ꯑꯩꯁꯦ ꯑꯣꯇꯣꯗꯒ ꯆꯠꯇꯣꯏꯅꯦꯕꯀꯣ ꯃꯃꯥꯅꯁꯨ ꯊꯤꯟꯕꯤꯕ ꯌꯥꯎꯋꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯃꯥꯁꯨ ꯕꯕꯥꯁꯨ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯆꯠꯅꯈ꯭ꯔ ꯈꯣꯠꯈ꯭ꯔꯒ ꯑꯩꯅ ꯂꯣꯏꯅꯃꯛ ꯆꯠꯆꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯁꯦ
ꯏꯁꯩꯒ ꯅꯝꯕ ꯈꯣꯠꯄꯒ ꯇꯧꯔꯤꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯃꯃꯥꯒ ꯕꯕꯥꯒꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅꯒ ꯑꯩꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯀꯣꯛ ꯁꯥꯅꯕ ꯈꯣꯠꯅꯕ ꯇꯧꯗꯦꯕ ꯑꯩꯅ ꯑꯗꯨꯝ ꯃꯤꯁꯤꯡꯁꯦ ꯑꯩꯅ ꯈꯪꯅꯔꯒ ꯁꯤꯗ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯗ ꯑꯩ ꯑꯁ ꯃꯊꯪ ꯀꯩ ꯇꯧꯁꯤꯒꯦ ꯈꯣꯠꯁꯤꯒꯦ ꯑꯩ ꯂꯣꯏꯅꯃꯛ ꯈꯟꯖꯕꯗꯣ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯑꯗꯨꯒ ꯃꯇꯝꯗ ꯑꯩꯁꯦ ꯌꯥꯝ ꯋꯥꯔꯒ ꯁꯝꯇꯥꯏꯝꯁ ꯃꯣꯏꯁꯨ ꯁꯪꯗꯕꯒꯤ ꯏꯁꯩꯒ ꯅꯝꯃꯛꯇꯕ ꯍꯥꯏꯗꯤ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯃꯜꯂꯛꯑꯒ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯏꯊꯟꯇꯒ ꯀꯞꯄꯒ ꯌꯥꯎꯋꯦ ꯌꯨꯝꯗ ꯑꯁ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯑꯩꯅꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯌꯥꯝ ꯂꯣꯏꯍꯟꯅꯤꯡꯉꯒ ꯁꯨꯡꯂꯣꯏ ꯂꯣꯏꯔꯛꯇꯕꯒꯨꯝꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯂꯣꯏꯅꯃꯛꯇꯣ ꯑꯁ ꯑꯦꯗꯖꯁ ꯇꯧꯕ ꯋꯥꯔꯛꯄꯗꯣ ꯈꯪꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯑꯁ ꯌꯥꯝ ꯀꯞꯄꯒ ꯌꯥꯎꯋꯦ ꯀꯞꯄ ꯍꯥꯏꯔꯒꯁꯦ ꯃꯇꯥꯡꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯊꯕꯛ ꯑꯃ ꯇꯧ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯇꯧꯒꯦꯅ ꯆꯪꯁꯤꯜꯂꯨꯔꯒ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯦꯡꯅꯗ꯭ꯔꯣꯕꯅꯦꯕ ꯁꯤꯗꯤ ꯀꯝꯄꯜꯁꯔꯤꯅꯦ ꯍꯥꯏꯖꯒꯦ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯍꯥꯏꯗꯤ ꯆꯤꯆꯦꯅꯁꯨ ꯀꯞꯄꯒ ꯌꯥꯎꯒꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯁꯤꯗꯗꯤ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗꯗꯤꯀꯣ ꯍꯥꯏꯗꯤ ꯑꯣꯚꯔꯀꯝ ꯇꯧꯔꯒ ꯍꯧꯖꯤꯛ ꯆꯤꯆꯦꯁꯦ ꯁꯤꯐꯥꯎꯒꯤ ꯁ꯭ꯇꯦꯖꯁꯤꯗꯗꯤ ꯌꯧꯔꯛꯑꯕꯅꯦꯕ ꯃꯔꯛꯁꯤꯗꯩꯁꯤꯗ ꯀꯃꯥꯏꯅ ꯑꯣꯚꯔꯀꯝ ꯇꯧꯋꯤ ꯃꯔꯛꯁꯤꯗ ꯀꯔꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯣꯇꯤꯚꯦꯇꯦꯠ ꯑꯣꯏꯅꯕ ꯏꯁꯥ ꯏꯊꯟꯇ ꯀꯩꯗꯧꯕꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯩꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯗꯤ ꯈꯪꯗꯦ ꯑꯩꯁꯦ ꯉꯁꯤꯁꯦ ꯇꯣꯛꯑꯅꯤꯅ ꯈꯜꯂꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯁꯦꯠ ꯑꯣꯏꯕꯗꯤ ꯑꯩꯁे ꯏꯁꯩꯁꯦ ꯇꯥꯔꯅꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗ ꯑꯩ ꯅꯣꯡꯉꯥꯜꯂ ꯑꯗꯨꯝ ꯄꯥꯝꯕꯅꯦ ꯑꯗꯒꯤ ꯑꯩꯁꯦ ꯉꯁꯤꯁꯦ ꯑꯩꯁꯦ ꯊꯥꯏꯅ ꯁꯥꯎꯗꯦꯕꯀꯣ ꯁꯥꯎꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣꯗ ꯑꯩꯁꯦ ꯑꯗꯨꯝ ꯏꯁꯩꯁꯦ ꯇꯥꯔꯒ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯃꯨꯠ ꯑꯝꯗ ꯂꯩꯗꯣꯏꯅꯦꯕ ꯆꯩꯔꯛꯑꯁꯨ ꯉꯥꯛꯇꯪ ꯁꯥꯎꯅꯤꯡꯉꯝꯕꯅꯦꯕꯀꯣ ꯑꯩ ꯁꯨꯡꯀꯨꯝ ꯑꯩ ꯊꯣꯛꯄ ꯑꯃ ꯂꯩꯔꯒꯅꯦ ꯑꯗꯨꯝ ꯑꯩꯁꯦ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯇꯥꯏꯅꯐꯝꯁꯦ ꯏꯁꯩꯗ ꯂꯣꯏꯅ ꯑꯣꯏꯈꯤꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯁꯨ ꯏꯁꯩ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯩ ꯔꯨꯝꯗ ꯐꯤ ꯂꯣꯏꯁꯤꯜꯂ ꯂꯩꯔꯁꯨ ꯈꯪꯕ꯭ꯔꯥ ꯏꯁꯩꯁꯦ ꯊꯥꯔꯒ ꯑꯩ ꯑꯗꯨꯝ ꯏꯁꯩꯁꯦ ꯇꯥꯔ ꯂꯩꯗꯣꯏꯅꯦꯕ ꯑꯩꯅ ꯁꯛꯄ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯇꯥꯔ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯒꯤ ꯁꯤꯒꯤ ꯂꯣꯏꯅꯃꯛꯁꯦ ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯏꯁꯩ ꯇꯥꯕ ꯈꯣꯠꯄ ꯁꯤ ꯃꯌꯥꯝꯁꯤꯗ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯨ ꯏꯁꯥꯗ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯝꯇꯥꯏꯝꯁ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯤꯅꯒ ꯁꯨꯝ ꯊꯤꯅꯒ ꯍꯥꯏꯔꯛꯄ ꯀꯥꯟꯗꯒ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯩꯈꯣꯏꯗꯣ ꯀꯞꯅꯤꯡꯕꯒꯨꯝꯕꯒ ꯌꯥꯎꯔꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯃꯋꯥ ꯂꯧꯗꯦꯕꯨꯗꯤ ꯈꯟꯕ ꯍꯥꯏꯗꯤ ꯁꯨꯝ ꯍꯥꯏꯗꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯈꯟ ꯇꯥꯔꯒꯁꯨ ꯑꯁ ꯀꯩ ꯍꯥꯏꯅꯤ ꯃꯤꯅꯒ ꯑꯗꯨꯃꯥꯏꯅ ꯊꯤꯅ ꯍꯥꯏꯔꯀꯥꯟꯗꯒꯗꯤ ꯍꯦꯛ ꯀꯞꯅꯤꯡꯕꯒ ꯐꯥꯎꯔꯛꯑꯦꯕꯀꯣ ꯑꯁ ꯀꯩꯒꯤꯅꯣ ꯑꯩꯁꯤꯕꯨ ꯌꯥꯝ ꯐꯠꯇ꯭ꯔꯤꯅ ꯑꯩꯁꯨ ꯏꯁꯩ ꯁꯤ ꯌꯧꯅ ꯍꯩꯇꯕ꯭ꯔꯣ ꯀꯥꯏꯅꯒ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯂꯥꯏꯗꯤ ꯅꯠꯇꯦ ꯏꯁꯣꯔ ꯅꯠꯇꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯁ꯭ꯇꯦꯖꯇ ꯁꯣꯏꯔꯤ ꯉꯥꯛꯇꯅꯤꯅ ꯃꯤ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯆꯠꯄ ꯌꯥꯝ ꯍꯩꯕ ꯃꯤꯁꯨ ꯑꯗꯨꯝ ꯈꯨꯊꯤ ꯊꯤꯔꯒ ꯂꯣꯡꯁꯤꯜꯂꯤꯅꯤ ꯅꯨꯡ ꯁꯨꯡꯂꯩ ꯂꯩꯇꯕ ꯃꯐꯝꯗ ꯑꯗꯨꯝ ꯏꯁꯇ꯭ꯔꯦꯠ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨꯝ ꯂꯩꯊꯤꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯗꯨꯃꯗꯤ ꯈꯜꯂꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯃꯤꯁꯤꯡꯁꯦ ꯐꯖꯅ ꯁꯨꯡꯉꯥꯏ ꯍꯥꯏꯗꯦꯕ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯊꯥꯏꯅꯒꯤꯗꯤ ꯈꯪꯗꯦꯀꯣ ꯑꯩꯁꯨ ꯊꯥꯏꯅꯒꯤꯗꯨꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯇꯝꯗꯨꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯝꯗꯤ ꯅꯠꯇꯕꯅꯤꯅ ꯃꯇꯝꯗꯨꯗ ꯃꯣꯏ ꯀꯩ ꯍꯥꯏ ꯑꯗꯣ ꯊꯥꯏꯅꯒꯤꯗꯤ ꯑꯅꯝꯕꯅ ꯑꯩꯁꯦ ꯇꯥꯕ ꯀꯥꯟꯗ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯕꯩ ꯇꯥꯏꯞꯇ ꯇꯧꯋꯦꯕ ꯊꯥꯏꯅꯒꯤ ꯑꯍꯟꯒꯨꯝꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯕꯦꯠꯆꯀꯨꯝꯕꯒ ꯂꯩꯗꯅ ꯑꯁ ꯑꯩꯅ ꯊꯥꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯅ ꯇꯥꯔꯛꯏ ꯀꯥꯏꯅꯒ ꯍꯥꯏꯕꯒꯨꯝꯕ ꯃꯣꯏꯒꯤꯗꯗꯤ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯅꯪꯒꯤ ꯏꯁꯩꯗꯣ ꯈꯤꯇꯪꯗꯤ ꯋꯥꯠꯂꯤ ꯑꯁꯤꯕꯨ ꯏꯁꯩ ꯁꯛꯂꯛꯏꯅꯦꯌꯦ ꯀꯥꯏꯅ ꯍꯥꯏꯕꯒꯨꯝꯕ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩꯁꯦ ꯄꯤꯊꯣꯔꯛꯄ ꯅꯠꯇꯦꯉꯁꯥꯏ ꯑꯩꯅ ꯄꯥꯝꯕꯒꯤ ꯌꯥꯝꯅ ꯄꯥꯝꯃꯟꯕꯒꯤ ꯆꯪꯉꯛꯄꯅꯤ ꯈꯣꯠꯂꯛꯄꯅꯤ ꯀꯥꯏꯅ ꯇꯧꯕꯗ ꯑꯩ ꯉꯁꯥꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯩꯗ ꯑꯗꯒꯤ ꯃꯤꯅꯒ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯄꯒꯨꯝꯕ ꯎꯕ ꯀꯥꯟꯗ ꯑꯩꯁꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯀꯥꯟꯗ ꯑꯩꯁꯦ ꯇꯣꯛꯑꯁꯤꯔꯅꯦ ꯀꯥꯏꯅꯒ ꯈꯜꯂꯛꯄ ꯇꯥꯏꯃꯤꯡ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯍꯥꯏꯗꯤ ꯊꯤꯅ ꯉꯥꯡꯕꯅ ꯍꯦꯟꯃꯜꯂꯛꯄꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯒꯤ ꯊꯤꯅ ꯉꯥꯡꯕꯅ ꯍꯦꯟꯃꯜꯂꯛꯄꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯇꯣꯛꯑꯁꯤꯔꯥ ꯀꯥꯏꯅ ꯈꯜꯂꯛꯄ ꯀꯥꯏ ꯑꯗꯣ ꯑꯁ ꯃꯇꯝꯗꯨꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯏꯁꯥꯗ ꯌꯥꯝꯅ ꯃꯦꯟꯇꯦꯂꯤ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯕ ꯕꯦꯁ ꯐ꯭ꯔꯦꯟ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯃꯣꯏꯅꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯑꯩꯗꯤ ꯏꯁꯩ ꯇꯥꯛꯄꯤꯕ ꯈꯣꯠꯄꯤꯕ ꯀꯩꯝ ꯅꯠꯇꯦ ꯇꯥꯔꯁꯨ ꯉꯥꯛꯇꯪ ꯁꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯔꯒ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯅꯪꯅ ꯇꯧꯔꯤꯁꯦ ꯃꯣꯏꯅ ꯀꯩꯁꯨ ꯉꯝꯒꯗꯕ ꯅꯠꯇꯦ ꯀꯥꯏꯅꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯍꯣꯏ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔ ꯃꯣꯏꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯥꯏꯕꯤꯕ ꯈꯪꯕ꯭ꯔꯥ ꯑꯗ ꯑꯩꯉꯣꯟꯗ ꯑꯗꯩꯗꯤ ꯃꯣꯏ ꯑꯗꯨ ꯍꯥꯏꯔꯛꯄꯗꯩꯗꯤ ꯑꯩꯁꯦ ꯑꯩꯁꯦ ꯀꯟꯈꯠꯈ꯭ꯔꯅꯤꯉꯥꯛꯇꯪ ꯈꯨꯗꯛꯇ ꯀꯟꯈꯠꯇꯣꯏꯅꯦ ꯑꯗꯨꯁꯨ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯑꯩ ꯏꯃꯥꯟꯅꯕꯤ ꯌꯥꯝ ꯂꯩ ꯃꯣꯏꯁꯤꯡꯁꯦ ꯑꯗꯨꯝ ꯍꯥꯏꯕꯤꯗꯣꯏꯅꯦ ꯑꯗꯨꯒ ꯑꯗꯒꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯒ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯐꯖꯅ ꯄꯨꯜꯂꯤ ꯑꯇꯣꯞꯄꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯋꯤꯀꯣ ꯑꯩꯉꯣꯟda ꯌꯥꯝ ꯍꯥꯏꯕꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯒ ꯅꯪ ꯇꯣꯛꯑꯒꯦ ꯍꯥꯏꯁꯦ ꯀꯔꯤꯒꯤꯅꯣ ꯈꯣꯠꯂꯤꯅꯣ ꯀꯥꯏꯅꯒ ꯇꯧꯔꯒ ꯑꯩꯉꯣꯟꯗꯒ ꯑꯗꯨꯃꯥꯏꯅ ꯆꯩꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯑꯩ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯂꯩꯗꯣ ꯑꯩ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯥꯏꯂꯤꯁꯅ ꯑꯃ ꯂꯩꯕꯀꯣ ꯑꯗꯨꯁꯨ ꯃꯥ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯑꯗꯨꯒ
ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯨꯛ ꯌꯦꯡꯉꯛꯑꯀꯥꯟꯗ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯁꯣꯅꯤꯗꯣ ꯃꯥꯁꯦ ꯑꯩꯉꯣꯟꯗꯀꯣ ꯑꯁ ꯄ꯭ꯂꯦꯇꯤ ꯅꯪ ꯇꯟꯕ ꯌꯥꯗꯦꯀꯣ ꯇꯧꯔꯒ ꯈꯪꯕ꯭ꯔꯥ ꯃꯥꯁꯨ ꯑꯗꯨꯝ ꯇꯧꯗꯣꯏꯅꯦ ꯑꯩꯉꯣꯟꯗ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨ ꯑꯩꯉꯣꯟda ꯑꯗꯨꯝ ꯅꯪ ꯊꯣꯛꯑꯦꯒꯤ ꯃꯥꯏꯟꯁꯦ ꯗꯥꯏꯚꯔꯠ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯁ ꯅꯪ ꯍꯌꯦꯡꯗꯤꯅꯦ ꯈꯪꯕ꯭ꯔꯥ ꯏꯁꯩꯗꯣ ꯆꯠꯇꯕ ꯌꯥꯗꯦ ꯗ꯭ꯔꯦꯁꯇꯣ ꯀꯔꯤ ꯁꯦꯠꯇꯣꯏꯅꯣ ꯀꯥꯏꯔꯒ ꯑꯣꯟꯊꯣꯔꯛꯄꯗꯣ ꯈꯪꯕ꯭ꯔꯥ ꯃꯣꯏꯗꯤ ꯑꯗꯨꯝ ꯀꯦꯕꯒꯤ ꯋꯥꯈꯜꯗꯣ ꯇꯧꯕꯅꯤꯅ ꯑꯗꯨ ꯃꯣꯏꯅ ꯑꯩꯗꯣ ꯀꯦꯕꯤꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝ ꯀꯥ ꯍꯦꯟꯅꯒꯤ ꯑꯗꯨꯒꯤ ꯅꯠꯇꯕꯤꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯃꯥꯏꯟꯗꯣ ꯍꯥꯏꯗꯤ ꯆꯥꯎꯊꯣꯛꯅꯕ ꯃꯤꯅ ꯉꯥꯡꯕ ꯇꯥꯕ ꯌꯥꯗꯦ ꯑꯗꯒꯤ ꯅꯪ ꯃꯤ ꯁꯤꯒꯤ ꯃꯤꯁꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯄꯨꯜꯂꯒ ꯀꯩꯅꯣ ꯇꯧ ꯈꯣꯠꯂꯨ ꯀꯥꯏꯅꯒ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄꯗꯣ ꯈꯪꯕ꯭ꯔꯥ ꯃꯣꯏꯗꯤ ꯅꯣꯂꯦꯖ ꯌꯥꯝ ꯐꯪꯅꯤ ꯈꯣꯠꯅꯤ ꯀꯥꯏꯅꯒ ꯇꯧꯕꯗꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯒ ꯃꯤꯅ ꯉꯥꯡꯕ ꯇꯥꯕ ꯌꯥꯗꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯌꯦꯡꯉꯣ ꯅꯣꯏꯗꯤ ꯆꯨꯝꯅ ꯅꯨꯄꯤꯅꯦ ꯑꯩꯗꯤ ꯅꯨꯄꯤꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯉꯁꯥꯏꯗꯤ ꯃꯌꯥꯝꯅ ꯀꯔꯝꯕ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯤꯅꯣꯛ ꯃꯁꯥ ꯂꯥꯡꯉꯝꯒꯅꯤ ꯀꯥꯏꯅꯒ ꯌꯦꯡꯉꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯈꯥꯡꯉꯒ ꯂꯥꯛꯑꯕꯅꯦ ꯅꯪꯒꯤꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯀꯥꯏ ꯍꯥꯏꯔꯛꯄꯗ ꯑꯩꯁꯦ ꯋꯥꯈꯜꯒꯁꯦ ꯈꯪꯕ꯭ꯔꯥ ꯐꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯃꯦꯟꯇꯦꯂꯤ ꯌꯥꯝ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯋꯦ ꯑꯩꯉꯣꯟꯗ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯌꯥꯝ ꯍꯥꯞꯄꯦ ꯈꯤꯇꯪꯒꯤ ꯊꯧꯅꯥ ꯅꯠꯇꯦꯀꯣ ꯌꯥꯝ ꯊꯤꯅ ꯊꯧꯅꯥ ꯌꯥꯝ ꯍꯥꯞꯄꯦ ꯃꯇꯥꯡꯁꯤꯗ ꯆꯤꯆꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝꯁꯨ ꯅꯨꯡꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯗꯤ ꯑꯗꯨꯝ ꯂꯩꯇꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯦꯕ ꯍꯣꯏ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯆꯤꯆꯦꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯁꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯃꯌꯥꯝꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯁꯞꯄꯣꯔꯠꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯊꯧꯅꯥ ꯍꯥꯞꯄꯤꯅꯤ ꯀꯥꯏꯅꯒ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯁꯨ ꯇꯥꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯁꯥꯃꯛꯀ ꯈꯪꯅꯖꯗ꯭ꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯆꯤꯆꯦꯒꯤ ꯐꯦꯟꯁꯤꯡꯁꯤꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯒꯤ ꯏꯃꯣꯁꯟꯗꯣ ꯄꯣꯛꯄꯗꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯈꯤꯇꯪ ꯃꯣꯏꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯄꯥꯡꯕꯤꯔꯛꯄ ꯃꯇꯦꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯊꯤꯅ ꯆꯥꯎꯋꯦ ꯑꯁꯦꯡꯕꯒꯤ ꯌꯥꯝ ꯊꯤꯅ ꯆꯥꯎꯋꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯑꯩꯁꯦ ꯄꯩꯁꯥ ꯃꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯗꯨ ꯅꯠꯇꯦꯕ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯃꯤ ꯑꯃꯒꯤ ꯀꯣꯛ ꯑꯁꯦ ꯌꯥꯝꯅ ꯃꯥꯅꯦ ꯁꯤꯗ ꯃꯤ ꯑꯃꯅ ꯀꯣꯛ ꯋꯥꯔꯛꯄ ꯍꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯔꯕꯅꯦꯕ ꯁꯤꯗ ꯑꯗꯨꯗ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯁꯦ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯑꯆꯧꯕ ꯁꯞꯄꯣꯔꯠ ꯑꯃꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯃꯣꯏꯒꯤ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯁꯨ ꯉꯝꯃꯣꯏ ꯑꯗ ꯑꯩ ꯃꯣꯏꯒꯤꯅꯦ ꯍꯥꯏꯔꯗꯤ ꯌꯥꯝ ꯊꯤꯅ ꯐꯖꯅ ꯑꯩ ꯐꯨꯜ ꯁꯞꯄꯣꯔꯠꯁꯨ ꯄꯤꯒꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯕꯤꯔꯛꯏꯕꯗꯨꯃꯛ ꯏꯆꯦꯅ ꯍꯣꯏ ꯃꯣꯏꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯛꯏ ꯑꯩꯅ ꯁꯤꯗ꯭ꯔꯤꯐꯥꯎꯗꯤ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯂꯩꯔꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦꯒꯤ ꯂꯩꯔꯤꯕ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯃꯌꯥꯝꯁꯤꯒꯤ ꯂꯩꯔꯤꯕ ꯕꯣꯟꯗꯤꯡꯁꯦ ꯁꯤꯃꯗꯤ ꯍꯥꯏꯗꯤ ꯀꯥꯏꯗꯅ ꯑꯗꯨꯝ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯕ ꯐꯥꯎꯕ ꯂꯩꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯤꯁ ꯑꯃ ꯇꯧꯖꯒꯦ ꯑꯣꯏꯖꯔꯒꯦ ꯑꯗꯨꯒ ꯆꯤꯆꯦ ꯃꯔꯛꯁꯤꯗꯀꯣ ꯑꯩꯅ ꯆꯤꯆꯦꯅ ꯉꯁꯥꯏꯁꯨ ꯍꯥꯏꯕꯤꯈꯤꯕꯗꯣ ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯍꯦꯛꯇ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯅꯦꯒꯦꯇꯤভ ꯐꯤꯗꯕꯦꯛꯀꯨꯝꯕ ꯄꯤꯕꯁꯦ ꯍꯧꯖꯤꯛꯇꯤ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯍꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯕꯨꯗꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯅꯦ ꯀꯣ ꯍꯥꯏꯗꯤ ꯃꯣꯏ ꯑꯃ ꯑꯅꯤ ꯈꯛꯇꯪꯅ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯝ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯥꯟꯅ ꯎꯍꯟꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯇꯧꯔꯒ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯑꯃꯗꯁꯨ ꯀꯣꯀꯥ ꯑꯃꯗꯁꯨ ꯀꯣꯀꯥ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯀꯣ ꯆꯤꯆꯦꯅ ꯍꯥꯏꯗꯤ ꯆꯤꯆꯦꯒꯤ ꯊꯃꯣꯏꯗ ꯂꯩꯕꯁꯦ ꯍꯥꯏꯗꯤ ꯃꯣꯏꯗ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯇꯧꯍꯟꯅꯤꯡꯉꯤ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯗꯨꯝ ꯆꯤꯆꯦꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟ ꯍꯥꯏꯇꯥꯔꯦ ꯁꯤ ꯀꯔꯤ ꯑꯣꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯄꯗꯣ ꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯈꯣꯠꯇꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯄꯁꯤꯁꯨ ꯁꯝꯇꯥꯏꯝꯁ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯈꯛꯇꯪ ꯅꯠꯇꯕ ꯑꯩꯉꯣꯟꯗ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯀꯥꯏꯅꯒ ꯈꯜꯂꯒ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯍꯦꯟꯅ ꯊꯧꯅꯥ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩ ꯃꯇꯨꯡꯗ ꯇꯧꯔꯛꯀꯦ ꯑꯃꯨꯛ ꯀꯥꯏꯅꯒ ꯇꯧꯕ ꯇꯧꯗꯕꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯕꯨ ꯑꯩ ꯋꯥꯈꯜꯗꯒ ꯇꯧꯔꯛꯀꯦ ꯑꯃꯨꯛ ꯀꯥꯏꯅꯒ ꯈꯟꯕꯗꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅꯒ ꯈꯟꯕꯒ ꯌꯥꯎꯋꯦ ꯑꯗꯨꯒ ꯈꯪꯗꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤꯁꯦ ꯑꯅꯝꯕꯅ ꯍꯣꯏ ꯂꯩꯕ ꯇꯥꯕꯅꯦ ꯑꯩꯒꯤ ꯃꯥꯅꯦ ꯑꯗꯨꯕꯨ ꯑꯩ ꯅꯨꯡꯁꯤꯕꯤꯕ ꯌꯥꯝꯃꯛꯏꯈꯩ ꯑꯩ ꯅꯨꯡꯁꯤꯗꯕꯁꯨ ꯌꯥꯝꯃꯛꯇꯣꯏꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯒ ꯍꯥꯏꯗꯤ ꯃꯣꯏꯅ ꯄꯥꯝꯗꯕ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯃꯤꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯄ꯭ꯂꯦꯇꯤ ꯅꯪ ꯁꯨꯝꯕꯁꯦ ꯊꯥꯒꯠꯀꯅꯨ ꯀꯥꯏꯅꯒ ꯍꯥꯏ ꯑꯗꯨꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯅ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯀꯅꯨ ꯈꯣꯠꯀꯅꯨ ꯊꯤꯅ ꯉꯥꯡꯉꯛꯄꯩ ꯃꯍꯨꯠꯇ ꯂꯩꯗꯅ ꯍꯣꯏ ꯀꯣꯃꯦꯟꯗ ꯄꯤꯕꯩ ꯃꯍꯨꯠꯇ ꯅꯪ ꯁꯤꯁꯦ ꯐꯖꯗꯦ ꯁꯨꯃꯥꯏꯅ ꯊꯥꯒꯠꯀꯅꯨꯒ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕ
ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯗꯨꯝ ꯃꯤ ꯑꯗꯨꯝ ꯈꯔ ꯌꯥꯎꯋꯦ ꯌꯥꯝꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯇꯥꯔꯁꯨ ꯗꯥꯏꯅ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯃꯣꯏ ꯍꯥꯏꯔꯛꯄ ꯁꯤ ꯃꯣꯏꯅ ꯄꯥꯝꯗꯕ ꯃꯥꯜꯂꯤꯅꯦ ꯑꯩꯒꯤꯁꯦ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯄ ꯃꯥꯜꯂꯤ ꯀꯥꯏ ꯍꯥꯏꯔ ꯈꯜꯂꯒ ꯑꯩꯁꯦ ꯑꯗꯨꯝ ꯀꯛꯊꯠꯂꯦꯕ ꯑꯗꯨ ꯑꯩꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯃꯤꯅ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯌꯦꯡꯅꯤꯡꯉꯣꯏꯗꯕꯒꯨꯝꯕꯁꯤꯁꯨ ꯊꯥꯒꯠꯄ ꯃꯤꯅ ꯁꯤ ꯀꯩ ꯍꯥꯏꯒꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯐꯕꯁꯤꯁꯨ ꯑꯝꯇ ꯍꯥꯏꯕꯤꯗꯕꯅꯤꯅ ꯈꯪꯕ꯭ꯔꯥ ꯑꯗꯨꯗ ꯃꯤꯅ ꯀꯩ ꯍꯥꯏꯒꯅꯤ ꯈꯜꯂꯒ ꯑꯗꯨꯝ ꯇꯧꯔ ꯂꯩꯗꯣꯏꯅꯦ ꯑꯗꯨꯅ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅോ ꯍꯦꯟꯗꯜ ꯇꯧꯔꯒ ꯍꯣꯏ ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤ ꯍꯥꯏꯕꯅꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯃꯣꯏꯒꯤ opinion ꯄꯥꯝꯗꯕ ꯄꯣꯠꯇꯣ ꯐꯣꯡꯗꯣꯛꯆꯔꯛꯄꯅꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯃꯤ ꯑꯃꯗ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯗꯅ ꯃꯤꯒꯤ ꯊꯃꯣꯏꯗ ꯁꯣꯛꯀꯗꯕ ꯋꯥꯗꯨꯗꯤ ꯑꯗꯨꯗꯤ ꯍꯥꯏꯕꯗꯤ ꯐꯠꯇꯦꯗꯅ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯦ ꯅꯪ ꯑꯗꯨ ꯇꯧꯒꯅꯨ ꯏꯕꯦꯝꯃ ꯐꯠꯇꯦ ꯑꯗꯨꯃꯥꯏꯅꯒ ꯑꯍꯟ ꯑꯃꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄꯗꯨꯗꯤ ꯑꯗꯨꯗꯤ ꯖꯁ ꯅꯣꯔꯃꯦꯜꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯁꯦꯡꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯒ ꯃꯥꯒꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯥꯜꯂꯤ ꯈꯣꯠꯄ ꯃꯥꯜꯂꯤ ꯀꯥꯏꯅ ꯆꯩꯔꯒꯁꯨ ꯏꯃꯥ ꯏꯄꯥꯅ ꯆꯩꯕ ꯑꯗꯒꯤ ꯑꯍꯟ ꯑꯃꯅ ꯑꯩꯉꯣꯟꯗ ꯅꯪ ꯑꯗꯨ ꯇꯧꯒꯅꯣ ꯐꯠꯇꯦ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯒꯅꯣ ꯑꯗꯨ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨ ꯇꯧꯅꯤ ꯂꯩꯗꯅ ꯑꯗꯨꯝꯕ ꯅꯠꯇꯕ ꯍꯦꯛꯇ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯁꯥ ꯉꯥꯗ ꯆꯩꯕꯒꯤ ꯇꯥꯏꯞꯇ ꯆꯩꯕꯁꯨ ꯌꯥꯎꯋꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯀꯩꯒꯤꯅꯣꯗ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤꯅ ꯐꯅ ꯉꯥꯡꯕꯗꯨꯁꯨ ꯑꯗꯨꯁꯨ ꯌꯥꯝ ꯗꯔꯀꯥꯔꯅꯤꯗꯅ ꯃꯤ ꯑꯃꯗ ꯍꯔꯠ ꯇꯧꯕ ꯍꯥꯏꯁꯦ ꯃꯤ ꯑꯃꯗ ꯍꯔꯠ ꯇꯧꯕꯁꯦ ꯌꯥꯝ ꯐꯠꯇꯕ ꯄꯣꯠꯅꯦ ꯑꯣꯀꯦ ꯃꯇꯥꯡꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯤꯆꯦꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟꯁꯨ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯄꯤꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯇꯧꯗꯧꯃꯛ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯋꯥꯈꯜꯂꯣꯟꯁꯦ ꯄꯨꯟꯅ ꯁꯦꯌꯔ ꯇꯧꯃꯤꯟꯅꯕꯅꯦꯕ ꯑꯗ ꯁꯤꯒꯤꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯩꯅ ꯆꯤꯆꯦꯗꯒꯤ ꯈꯪꯖꯅꯤꯡꯕꯁꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯑꯃꯅ ꯑꯗꯩꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯦꯃꯤꯂꯤꯒꯤ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯑꯃꯅ ꯆꯤꯆꯦꯁꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤꯐꯥꯎꯗ ꯌꯧꯔꯛꯑꯦ ꯑꯗꯨꯕꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯐ꯭ꯌꯨꯆꯔꯗ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦꯒꯤ ꯑꯣꯏꯕ ꯒꯣꯜꯁ ꯍꯥꯏꯒꯗ꯭ꯔꯥ ꯚꯤꯖꯟꯁꯦ ꯀꯃꯥꯏꯅ ꯊꯝꯕꯤ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯣ ꯑꯩ ꯐ꯭ꯌꯨꯆꯔꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯏꯁꯩꯁꯤꯃꯗꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯔꯣꯏ ꯑꯗꯨꯕꯨ ꯑꯩ ꯁ꯭ꯇꯦꯖꯇ ꯆꯠꯂꯒ ꯁꯛꯄ ꯈꯣꯠꯄ ꯑꯗꯨꯒꯤꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯏꯁꯩꯁꯤꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯋꯥꯔꯤꯗꯤ ꯅꯠꯇꯕꯤꯗ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩ ꯁꯛꯇꯕ ꯌꯥꯗꯦ ꯈꯣꯠꯇ ꯌꯥꯗꯦ ꯑꯗꯨꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯩꯅ ꯄꯥꯝꯖꯕꯒꯤ ꯊꯥꯗꯣꯛꯇꯕꯗꯣ ꯑꯗꯨꯗꯤ ꯊꯥꯗꯣꯛꯑꯣꯏ ꯑꯗꯨꯒ ꯑꯩ ꯏꯁꯩꯁꯤꯅ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯕꯨꯛ ꯑꯁꯨꯃꯥꯏꯅ ꯂꯩꯅꯤ ꯍꯥꯏꯕꯒꯤ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯦ ꯇꯧꯕ ꯉꯝꯕꯕꯨꯗꯤ ꯑꯣꯏꯒꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯇꯝ ꯃꯇꯝꯒꯤ ꯑꯑꯣꯟꯕ ꯂꯥꯛꯄꯅꯤ나 ꯍꯥꯏꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯅꯤꯗꯤ ꯈꯟꯗꯦ ꯑꯗꯨꯕꯨ ꯑꯩ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯕꯤꯖꯤꯅꯦꯁꯀꯨꯝꯕ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯒ ꯑꯗꯨꯝ ꯐꯖꯅ ꯍꯣꯏ ꯇꯣꯉꯥꯟꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯂꯩꯖꯕꯗꯣ ꯑꯗꯨꯗꯤ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯩꯁꯤꯗꯤ ꯖꯁ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩ ꯐꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦꯕ ꯉꯁꯥꯏꯒꯤ ꯖꯁ ꯑꯩꯅ ꯄꯥꯝꯖꯕ ꯑꯗꯒꯤ ꯐꯦꯟꯁꯤꯅ ꯑꯃꯨꯛ ꯃꯈꯜ ꯑꯃ ꯑꯣꯏꯈ꯭ꯔꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯣꯛꯂꯛꯑꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯦꯇꯔꯁ ꯊꯣꯛꯂꯛꯄ ꯐꯦꯟ ꯊꯣꯛꯂꯛꯄ ꯑꯗꯨꯅ ꯃꯈꯜ ꯑꯃ ꯑꯣꯏꯔꯦ ꯄꯥꯝꯖꯕꯗꯨꯅ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯁꯦꯕꯥ ꯇꯧꯖꯔꯒ ꯇꯧꯖꯕꯒꯤ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯦꯛꯇ ꯑꯩ ꯐꯥꯎꯗꯕ ꯌꯥꯗꯦ ꯑꯗꯩ ꯑꯗꯨ ꯀꯩꯁꯨ ꯑꯗꯨꯒꯤ ꯌꯥꯝꯅ ꯑꯍꯦꯟꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩ ꯏꯁꯩꯗꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯔꯣꯏ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯣꯏꯌꯦ ꯆꯤꯆꯦꯅ ꯈꯜꯂꯤꯕꯁꯤꯃꯛ ꯑꯣꯏꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯣꯏꯖꯒꯦ ꯑꯗꯨꯝ ꯊꯃꯣꯏ ꯁꯦꯡꯅ ꯋꯤꯁꯁꯦ ꯇꯧꯖꯒꯦ ꯍꯥꯏꯗꯤ ꯆꯤꯆꯦꯅ ꯍꯌꯦꯡ ꯀꯣꯟꯅ ꯕꯤꯖꯤꯅꯦꯁ ꯋꯨꯃꯦꯟꯒ ꯑꯣꯏꯔꯛꯇ꯭ꯔꯗꯤ ꯈꯪꯗꯦꯀꯣ ꯑꯣꯏꯔꯛꯇ꯭ꯔꯗꯤ ꯈꯪꯗꯦꯀꯣ ꯁꯨꯝ ꯑꯩꯅ ꯈꯟꯕꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯤꯆꯦ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯆꯤꯆꯦꯗꯒꯤ ꯈꯪꯖꯅꯤꯡꯕꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛꯁꯦ ꯆꯤꯆꯦ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯄꯕ꯭ꯂꯤꯛ ꯐꯤꯒꯔ ꯑꯃ ꯑꯣꯏꯅ ꯂꯩꯔꯦꯕ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯁꯤ ꯑꯣꯏꯔꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯆꯤꯆꯦꯒꯤ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯤꯉꯩ ꯃꯇꯝ ꯆꯤꯆꯦꯅ ꯁꯤꯒꯤ ꯖꯔꯅꯤꯁꯦ ꯆꯪꯉꯛꯏ ꯃꯇꯝ ꯆꯤꯆꯦꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯥꯡꯗ ꯂꯩꯇ꯭ꯔꯤꯉꯩꯒꯤ ꯆꯤꯆꯦꯁꯦ ꯑꯁꯤꯁꯤꯒ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯥꯡ ꯊꯣꯛꯂꯛꯑꯕꯁꯤꯒ ꯁꯤꯒꯤ ꯀꯩ ꯍꯥꯏꯅꯤ ꯈꯦꯠꯅꯕꯁꯦ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯂꯩ ꯁꯤꯁꯨ ꯊꯝꯕꯤꯌꯣ ꯈꯦꯠꯅꯕ ꯌꯥꯝ ꯊꯤꯅ ꯆꯥꯎꯅ ꯂꯩ ꯑꯩꯁꯦ ꯍꯣꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯥꯝ ꯀꯥ ꯍꯦꯟꯅꯕꯨꯗꯤ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯑꯗꯨ ꯑꯩꯅ ꯃꯃꯥꯡꯗꯅ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯔꯝꯕ ꯄꯨꯟꯁꯤꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯌꯥꯝꯅ ꯍꯦꯛꯇ ꯈꯪꯉꯦ ꯍꯥꯏꯕ ꯋꯥꯔꯤꯗꯤ ꯅꯠꯇꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯁꯝꯇꯥꯏꯝꯁ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯗꯤ ꯌꯥꯎꯋꯦ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯗꯤ ꯄ꯭ꯂꯦꯇꯤ ꯅꯠꯇ꯭ꯔꯣ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄꯁꯦ ꯈꯪꯉꯝ ꯃꯥꯜꯂꯦꯅꯦ ꯀꯥꯏꯅꯒ ꯈꯜꯂꯒ ꯌꯥꯝ ꯍꯔꯥꯎꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯗꯤ ꯌꯥꯎꯋꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯌꯨꯝꯗꯒꯤꯒ ꯊꯣꯛꯑꯝꯗꯥꯏꯗꯒ ꯁꯥꯅ ꯇꯧꯗꯕ ꯃꯑꯣꯡ ꯏꯃꯥꯟꯅꯕꯤꯅ ꯂꯛꯅꯕꯗꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯇꯧꯅꯕ ꯄꯣꯠꯇꯣ
ꯏꯃꯥꯟꯅꯕꯤꯅꯒ ꯃꯤꯗꯤ ꯏꯁꯩ ꯁꯛꯈꯤꯕꯗꯒꯤ ꯊꯣꯛꯄꯗꯒꯁꯦ ꯀꯦꯗꯕꯤꯗ ꯊꯣꯛꯇ꯭ꯔꯦ ꯑꯩꯁꯦ ꯀꯦꯕ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯈꯤꯇꯪ ꯊꯣꯛꯑꯝꯗꯥꯏꯒꯁꯦ ꯍꯥꯟꯅꯗꯤ ꯃꯋꯥ ꯂꯧꯗꯕꯤꯒ ꯊꯣꯛꯑꯝꯕꯁꯦ ꯍꯧꯖꯤꯛꯁꯤꯅ ꯈꯤꯇꯪꯒ ꯀꯦꯅꯤꯡꯕ ꯑꯃ ꯂꯩꯇꯥꯔꯦ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕꯒꯨꯝꯕ ꯑꯗꯨꯗꯤ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯆꯤꯟꯕ ꯈꯣꯠꯄꯗꯤ ꯍꯥꯟꯅꯁꯨ ꯁ꯭ꯀꯨꯜ ꯀꯩꯀꯥ ꯆꯠꯄꯅꯤꯅ ꯑꯗꯨꯝ ꯆꯤꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯆꯦꯟꯖꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯇꯨꯝꯕ ꯆꯥꯕꯁꯦ ꯌꯥꯝꯅ ꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯆꯦꯟꯖ ꯇꯧꯔꯦ ꯑꯩꯁꯦ ꯌꯥꯝꯅ ꯏꯁꯥꯁꯦ ꯐꯤꯒꯔ ꯇꯥꯕ ꯈꯣꯠꯄꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯑꯍꯥꯎꯕꯁꯨ ꯆꯥꯕꯨꯗꯤ ꯆꯥꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯅꯒ ꯂꯩꯕꯁꯦ ꯌꯥꯝ ꯄꯥꯝꯕꯗꯣ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯑꯦꯛꯁꯔꯁꯥꯏꯁꯀ ꯇꯧꯕ ꯀꯥꯏꯅ ꯑꯩ ꯊꯥꯏꯅ ꯑꯦꯔꯣꯕꯤꯛ ꯆꯠꯇꯕꯒꯤ ꯃꯃꯥꯗ ꯃꯤꯡ ꯆꯟꯕꯤꯗꯕꯒꯤ ꯑꯩꯁꯦ ꯆꯟꯕꯤꯌꯣ ꯍꯥꯏꯔ ꯁꯨꯡꯆꯟ ꯆꯟꯕꯤꯗꯕ ꯆꯍꯤ ꯀꯌꯥꯅꯣꯝꯒꯤ ꯃꯇꯨꯡꯗ ꯆꯍꯤ ꯃꯌꯥꯝ ꯌꯥꯝꯃꯁꯨ ꯁꯨꯡꯆꯟ ꯆꯟꯕꯤꯗꯕ ꯅꯣꯡꯃꯗꯤ ꯑꯩꯅ ꯀꯞꯄꯗꯒꯤ ꯈꯪꯕ꯭ꯔꯥ ꯆꯜꯂꯤꯅꯦ ꯑꯦꯔꯣꯕꯤꯛꯀꯁꯦ ꯑꯗꯨꯁꯨ ꯑꯩꯅ ꯍꯥꯏꯗꯤ ꯐꯤꯒꯔ ꯇꯥꯅꯕꯩ ꯈꯣꯠꯅꯕꯩ ꯅꯠꯇꯕꯤꯗ ꯂꯩꯗꯅ ꯑꯗꯒꯤ ꯉꯥꯎꯖꯩ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯁꯣꯏꯔꯦ ꯍꯥꯏꯗꯤ ꯑꯩꯁꯦ ꯅꯨꯡꯊꯤꯟꯗꯒꯤ ꯑꯩ ꯀꯦꯕ ꯌꯥꯝ ꯀꯨꯏꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯍꯦꯛꯇ ꯃꯣꯏꯒꯤ ꯍꯣꯏ ꯀꯦꯔꯨꯕꯒꯤ ꯅꯠꯇꯕꯤꯗ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯑꯩꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯀꯨꯏꯕ ꯃꯌꯥꯝ ꯀꯦꯕꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒꯅꯦ ꯑꯩꯁꯦ ꯀꯦꯕꯁꯤꯁꯨ ꯌꯥꯝ ꯀꯨꯏꯕꯅꯤꯅꯅꯦ ꯄꯨꯡ 2 ꯁ꯭ꯋꯥꯏꯗꯒꯤ ꯅꯨꯡꯗꯥꯡꯒꯤ ꯏꯁꯩ ꯆꯠꯅꯕꯩꯁꯦ ꯑꯩꯁꯦ ꯑꯗꯥꯏꯗꯩ ꯀꯦꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯆꯠꯄꯒꯤ ꯖꯔꯅꯤ ꯀꯩꯀꯥ ꯂꯣꯏ ꯄꯥꯊꯣꯛꯑꯒ ꯈꯪꯕ꯭ꯔꯥ ꯏꯁꯩꯁꯦ ꯑꯅꯝꯕꯅ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯦ ꯌꯥꯝꯅ ꯇꯧꯒꯟꯗꯦꯕ ꯑꯅꯝꯕꯅ ꯈꯤꯇꯪ ꯏꯝꯐꯥꯜꯗꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯈꯤꯕ ꯑꯦꯔꯤꯌꯥꯁꯤꯅ ꯍꯦꯟꯅ ꯇꯧꯋꯦꯕ ꯑꯗꯨꯅ ꯄꯨꯡ 1ꯒꯤ ꯖꯔꯅꯤꯗꯒꯤ ꯑꯗꯨꯃꯥꯏꯅ ꯄꯨꯡꯈꯥꯏꯗ ꯌꯧꯕꯁꯤꯗꯤ ꯈꯔ ꯈꯛꯀꯤ ꯋꯥꯔꯤꯅꯦꯕ ꯑꯅꯝꯕꯅ ꯑꯔꯥꯞꯄ ꯉꯥꯛꯇ ꯑꯣꯏꯕꯅꯤನ ꯉꯟꯇꯥ ꯀꯦꯊꯣꯛꯑꯒ ꯑꯗꯒꯤ ꯍꯥꯟꯅ ꯂꯥꯛꯄꯅ ꯍꯥꯟꯅ ꯁꯛꯇꯣꯏꯅꯦꯕꯀꯣ ꯅꯪꯉꯔꯣꯏ ꯀꯥꯏ ꯈꯟꯕꯒꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯁꯨ ꯑꯩꯗꯤ ꯂꯥꯁꯇ ꯁꯛꯄꯅ ꯐꯖꯔꯒ ꯉꯁꯥꯏ ꯑꯩ ꯐꯖꯕꯗꯨꯗ ꯈꯜꯂꯦꯕꯗꯣ ꯉꯁꯥꯏ ꯀꯦꯔꯒ ꯆꯠꯄꯗꯨꯗꯪ ꯈꯜꯂꯦꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯗꯣꯏꯅꯦ ꯑꯩꯁꯦ ꯑꯗꯨꯒꯤ ꯈꯪꯗꯦ ꯑꯩꯁꯦ ꯍꯥꯟꯅꯗꯩꯁꯨ ꯀꯦꯅꯤꯡꯉꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯀꯦꯅꯤꯡꯉꯦ ꯈꯪꯗꯦ ꯃꯇꯥꯡꯁꯦꯀꯣ ꯆꯤꯆꯦꯗ ꯂꯥꯛꯅꯤꯡꯕꯁꯦ ꯉꯁꯥꯏꯒꯤ ꯏꯁꯩ ꯆꯠꯄꯒꯤ ꯃꯇꯥꯡꯁꯤꯃꯀꯣ ꯍꯥꯏꯗꯤ ꯁ꯭ꯇꯦꯖꯇꯒ ꯄꯔꯐꯣꯔꯃꯦꯟꯁꯀ ꯄꯤꯔꯛꯄꯁꯦ ꯃꯁꯤꯗꯤ ꯀꯔꯤ ꯐꯥꯎꯋꯤ ꯑꯗꯨꯗ ꯁ꯭ꯇꯦꯖꯇ ꯄꯔꯐꯣꯔꯃꯦꯟꯁꯀ ꯄꯤꯔꯤꯉꯩꯗꯒ ꯏꯆꯦ ꯀꯔꯤ ꯈꯟꯕꯤ ꯑꯗꯨꯒꯤ ꯐꯤꯂꯤꯡꯁꯇꯣ ꯑꯗꯨꯁꯨ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯁ꯭ꯇꯦꯖꯇ ꯊꯣꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯈꯪꯗꯦ ꯃꯤꯅ ꯀꯩ ꯍꯥꯏꯅꯤ ꯋꯥ ꯉꯥꯡꯕꯒꯤ ꯊꯣꯛꯄꯁꯤꯁꯨ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯅꯣꯔꯃꯦꯜ ꯋꯥ ꯉꯥꯡꯉꯒ ꯃꯌꯥꯝꯒ ꯑꯗꯨꯅ ꯅꯣꯔꯃꯦꯜ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤꯁꯤꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯉꯁꯥꯏꯒꯤ ꯐꯝꯃꯤꯕ ꯀ꯭ꯔꯥꯎꯗꯁꯤꯒ ꯑꯩꯈꯣꯏꯒ ꯀꯅꯦꯛ ꯂꯩꯅꯔꯒ ꯍꯥꯏꯗꯤ ꯃꯣꯏꯅ ꯄꯥꯝꯃꯤꯁꯦ ꯀꯔꯤꯅꯣ ꯈꯜꯂꯒ ꯁꯛꯂꯛꯇꯣꯏꯅꯦꯕ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯏꯁꯩꯁꯦ ꯌꯥꯝ ꯂꯩꯇꯕꯅꯤꯅ ꯃꯣꯏꯒꯤ ꯑꯄꯥꯝꯕꯁꯦ ꯈꯪꯉꯒꯁꯨ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯗꯕꯗꯣ ꯈꯪꯕ꯭ꯔꯥ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯑꯍꯟꯒꯤ ꯏꯁꯩ ꯑꯃ ꯍꯦꯛꯇ ꯁꯛꯆꯜꯂꯨꯔꯒꯁꯨ ꯃꯣꯏꯅ ꯍꯦꯛ ꯑꯍꯟꯒꯤ ꯏꯁꯩ ꯉꯥꯛꯇ ꯁꯛꯑꯦ ꯑꯗꯨ ꯇꯧꯋꯦ ꯑꯗꯨꯒꯤ ꯉꯥꯛꯇ ꯇꯧꯋꯦ ꯍꯥꯏꯔꯛꯀꯅꯤ ꯀꯥꯏꯅ ꯈꯟꯕꯒꯤ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯄꯥꯝꯕꯁꯦ ꯈꯪꯉꯒꯁꯨ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯗꯕ ꯍꯥꯏꯗꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯁꯦ ꯏꯔꯜ ꯂꯩꯖꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯏꯔꯜꯁꯦ ꯂꯩꯖꯗꯕꯅꯤꯅ ꯑꯩꯈꯣꯏ ꯏꯁꯩꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯅ ꯈꯪꯗꯦ ꯋꯥꯗꯤ ꯋꯥꯏ ꯍꯥꯏꯗꯤ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯈꯪꯗꯕ ꯇꯥꯏꯃꯤꯡꯁꯨ ꯌꯥꯎꯔꯛꯑꯦ ꯍꯥꯏꯗꯤ ꯚꯥꯕꯣꯛꯁꯦ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔ ꯈꯪꯗꯕꯤꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕ ꯑꯗꯣ ꯑꯅꯝꯕꯅ ꯑꯍꯟꯒꯨꯝꯕ ꯐꯝꯃꯝꯕ ꯍꯥꯏꯗꯤ ꯑꯍꯜ ꯂꯃꯟ ꯏꯃꯥꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯏꯕꯣꯛ ꯃꯌꯥꯝ ꯐꯝꯕꯁꯤꯗꯤ ꯏꯁꯩꯁꯦ ꯄꯥꯝꯃꯤꯔ ꯄꯥꯝꯗ꯭ꯔꯤꯔꯁꯦ ꯑꯩꯅ ꯈꯪꯕ ꯉꯝꯗꯦꯕ ꯍꯥꯏꯗꯤ ꯅꯣꯛꯁꯨ ꯅꯣꯛꯂꯛꯇꯦ ꯇꯥꯕ꯭ꯔꯁꯨ ꯈꯪꯗꯦ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯃ ꯌꯦꯡꯉ ꯂꯩꯕꯅꯤꯅ ꯑꯩ ꯋꯥꯏꯑꯦꯕꯀோ ꯈꯪꯕꯁꯦ ꯑꯗꯨꯒ नुपारोम साइड याम खंगे मोइगिदि मोइना नॉर्मल लेग्रबा पामद्रबने पना अरांग इसे ससुको मोइना नॉर्मल लेग्रबा पामद्रबने अदुगा इसेसे मागी जोनर म्याम लेबनिना खंब्रा kai haini aina moina pamiba genre si su mu khetna bani na khangbra ngasai gi kai haini aina phana hekta arangba ma sakjalaga su moina hekta pamdaba timing yaurabeko adubu mayamna pamba haise moina pamiba poto akoina piba kandane ba akoise moina ma se admai tawe gaina gairaktoise khangbra haibidoise adudane ba ado akoina piba ngamdaba dugi wane adi ngasa aina haibu iral leijadabani ngasa ahanna phamasu khoidi aidi dum khoimusa ani angangna phamasu khoimusa ahanna sasu ahan leiramasu khoimusa na ha leiraju khoimusa ani daino isai leijadramani na adaina tawdine adu isai damba khotpasisu yamna wai habidi matam kaithoknaba du moiju isai loi chitnaba kangku ngangtani na adagi ai mu sangda moi mu sangda tawni na adum bai matam kaithokpasisu yam wai aduna
ꯈꯨꯗꯛꯇ ꯍꯦꯛꯇ ꯃꯌꯥꯝꯅ ꯄꯥꯝꯃꯛꯑꯀꯥꯟꯗ ꯑꯩ ꯑꯅꯧꯕ ꯄꯨꯊꯣꯛꯑꯦ ꯀꯥꯏꯅꯒ ꯍꯦꯛꯇ ꯇꯧꯕꯗꯨꯁꯨ ꯉꯝꯗꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯇꯧꯋꯦ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗꯀꯣ ꯍꯥꯏꯗꯤ ꯆꯤꯆꯦꯒꯤ ꯏꯁꯩꯁꯦ ꯑꯗꯨꯝ ꯌꯥꯝꯗꯦꯕꯨꯗꯤ ꯍꯥꯏꯕꯤꯔꯤ ꯆꯤꯆꯦꯅꯁꯨꯀꯣ ꯑꯗꯨꯝ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯕꯅꯦꯕ ꯑꯗꯨꯝ ꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯍꯦꯟꯅ ꯏꯆꯦꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯆꯤꯆꯦꯅꯁꯨ ꯂꯩꯗꯤ ꯈꯟꯖꯕꯅꯤꯅ ꯈꯔꯗꯤ ꯑꯗꯨꯝ ꯄ꯭ꯂꯥꯟ ꯇꯧꯔꯒꯗꯤ ꯊꯝꯕꯤꯔꯝꯒꯅꯤꯕ ꯁꯣꯏꯗꯅ ꯑꯗꯣ ꯍꯥꯏꯗꯤ ꯆꯤꯆꯦꯒꯤ ꯑꯞꯀꯃꯤꯡ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯣ ꯑꯩ ꯍꯧꯖꯤꯛ ꯏꯁꯩꯁꯦ ꯅꯝꯃꯒꯗꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯒꯅꯦ ꯑꯩꯅ ꯊꯥꯗꯣꯛꯄꯒꯤ ꯄ꯭ꯂꯥꯟꯗꯤ ꯂꯩꯇꯕ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯛꯀꯦ ꯀꯥꯏꯅꯒ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯂꯩꯕꯒꯨꯝꯕ ꯑꯗꯒꯤ ꯏꯁꯩꯁꯦ ꯄꯦꯟꯗꯤꯡꯗ ꯂꯩꯕꯗꯤ ꯗꯃꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯄꯦꯟꯗꯤꯡꯗ ꯂꯩꯕꯒꯨꯝꯕ ꯑꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯕꯨꯗꯤ ꯅꯝꯃꯤ ꯊꯥꯗꯣꯛꯄꯁꯦ ꯑꯩ ꯍꯟꯗꯛꯀꯤ ꯃꯟꯠꯁꯤꯗ ꯍꯟꯗꯛꯀꯤ ꯃꯟꯠꯁꯤꯗꯤ ꯅꯪꯉꯔꯣꯏ ꯅꯦꯛꯁ ꯃꯟꯠꯇ ꯑꯃ ꯊꯥꯗꯣꯛꯑꯅꯤ ꯑꯗꯒꯤ ꯇꯤꯆꯔꯁ ꯗꯦ ꯃꯌꯥꯗ ꯑꯗꯨꯃꯥꯏꯅ ꯑꯃꯒ ꯊꯥꯗꯣꯛꯑꯅꯤ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛꯀꯤ ꯑꯁꯪ ꯁꯪꯗ ꯌꯦꯡꯉꯛꯄꯅꯤꯅꯅꯦ ꯀꯩꯅꯣ ꯇꯧꯗꯕꯗꯣ ꯍꯣꯏ ꯑꯗꯨꯅ खरा वाई आई अमुक संगनी मोय अमुक संगोय तौरगा आई इसाइबुदी लोइन लोइग्रेको अदुगा भिडियोगी ओइना मोय संगनादब शेड्यूल फंगनादबगुम्बा अदुमाइना अदुम्बा तौबगी अदुम इचेना हाइबिबना इसाइ अनिमदी नक्ना अदुम प्लान तौरगा लैरबनेबा अदु एक्साइटेड नसाइ ओइकिबदा अदुदगी खरगे हेदा ओइरबा इसाइ सिमदी हाइदि अदुम गाइजरगे अदुगा सोइदनसु जिजे अयरपन यावदना हाइब तारे अदु मयामदा खुदो तौबा ngamba ओइबियो हाइबा वखमसे गाइजरगे सुमाइना विश तौजगे अदु मखा तारपसिदि इचे इचेगी ओइबा वखलसु मयाम शेयर तौबिरी अदुम मयामजिगो अदुम वारिसे सानरगा अवाबा नुंगाइबा मयाम शेयर तौमिनबसे असि नतबा हाइदि इचेगी ओइबा अखोइ ngasiगी प्रोग्राम असिबु येंबिरिबा व्यूअर्स सिंगदा हाइतारे इचेगी ओइबा ngasiगी वारि सानरिबसे असिदगी करी थम्बिनिंगमि हाबदो इचेगी मेसेज हाइगद्रा हाइदि अदुदो कितंग थम्बियो ꯑꯩꯒꯤ ꯃꯦꯁꯦꯖ ꯍꯥꯏꯕꯗꯤ ꯑꯩ ꯀꯩꯁꯨ ꯂꯩꯖꯗꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯏꯅꯥꯎꯅꯨꯄꯤ ꯂꯦꯟꯗꯥꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯌꯨ ꯂꯣꯏꯅꯃꯛꯁꯦ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯉꯥꯛꯄꯤꯔꯒ ꯑꯩꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯁꯤ ꯈꯛꯇꯪ ꯍꯥꯏꯖꯅꯤꯡꯉꯦ ꯑꯩ ꯃꯦꯁꯦꯖ ꯑꯇꯣꯞꯄꯗꯤ ꯀꯩꯁꯨ ꯂꯩꯖꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯆꯤꯆꯦ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯤꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯔꯒꯗꯤ ꯀꯥ ꯍꯥꯏꯕꯁꯦ ꯑꯩꯒꯤꯗꯤ ꯍꯥꯏꯗꯤ ꯈꯟꯖꯜꯂꯨꯗꯕ ꯑꯁꯥ ꯑꯃꯈꯛꯅꯦꯕ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯇꯨꯡꯗꯁꯨ ꯍꯦꯟꯅ ꯑꯁꯥ ꯃꯌꯥꯝ ꯑꯃ ꯊꯝꯖꯒꯦ ꯑꯩꯅꯁꯨ ꯏꯆꯦꯅꯁꯨ ꯍꯥꯏꯕꯤꯕꯗꯣ ꯃꯌꯥꯝꯅ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯥꯏꯟꯁꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯁꯦꯌꯔ ꯇꯧꯃꯤꯟꯅꯔꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃꯀꯣ ꯑꯗ ꯆꯤꯆꯦꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯁꯤ ꯅꯠꯇꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝꯁꯦ ꯑꯗꯨꯝ ꯋꯥꯔꯤꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯇꯝꯁꯤꯗꯤ ꯁꯨꯝ ꯇꯦꯟꯁꯤꯜꯂꯛꯄ ꯂꯩꯔꯛꯇꯕꯁꯦ ꯃꯇꯝ ꯌꯥꯝꯅ ꯐꯪꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯋꯥꯔꯤꯁꯤꯗꯤ ꯑꯃꯨꯛ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯀꯥꯏꯅꯗ꯭ꯔꯤꯉꯩꯗ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯀꯥꯏꯅꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤꯁꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕꯒꯤ ꯃꯑꯣꯡꯗ ꯈꯤꯇꯪ ꯏꯆꯦꯗ क्वेश्चन खरा अदुम स्पेशल ओइना आइना सेमगा थमजबनेबा इचेदा आइना हंगजनिंगबा इचेदि खंगजनिंगबा क्वेश्चन से अदो सुमाइना इचे क्वेश्चन खरा दि स्पेशल ओइना थमजरे अदो क्वेश्चन से खितंग लाक्चगे इचेदा याय इचे के आंसर बिबिरो अहांगा क्वेश्चन से अखोइगी इचे से इचे सिना इचे की जर्नी सिदा हाब तारे ख्वाइदगी यामना चैलेंजिंग ओइगी काइना खनबा पार्ट हाय तारे सिगी पार्ट सिमदी अस यामना वाग्रे काइना खनबा अदुगुम्बा पार्ट का लैबिब्रा मतांग हाइबा तारे सिगी मतांगदा लैरदि खितंग शेयर तौबिरो अदुगुम्बा मतांग हाइबसे अइगोंददि याम का हाइना एकता कनो तौगिबदि यावगिदे अदुगा मरक्ता के हाइनी अइना इसै तमिङै टाइमिङददि याम कन यावदेको इसै नम्बगा हौरकपगि टाइमिङ सुमकान्दगदि मरक्ता अदुम यामनागा होय अदुमाइना तौबदि याम यावगी मरक्ता आगजरे जे मखादा क्वेश्चन जे लाक्चगे इचेदको हाइदि अदुम
ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯄ ꯉꯝꯃꯦ ꯏꯆꯦꯁꯦ ꯍꯥꯏꯗꯤ ꯉꯝꯕꯤꯔꯕꯅꯦꯕ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯂꯩꯔꯤꯀꯥꯟꯁꯤꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯃꯔꯨꯞ ꯃꯄꯥꯡꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯇ꯭ꯔꯦꯟꯖꯔ ꯑꯃꯅꯕꯨ ꯑꯣꯏꯔꯁꯨ ꯏꯆꯦꯅ ꯀꯣꯝꯄ꯭ꯂꯤꯃꯦꯟꯒꯨꯝꯕ ꯄꯤꯔꯛꯄꯁꯦ ꯑꯁꯤꯗꯩꯁꯤꯗ ꯏꯆꯦꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯦꯟꯖꯕ ꯍꯥꯏꯇꯥꯔꯦ ꯏꯆꯦꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯒꯨꯝꯕ ꯀꯣꯝꯄ꯭ꯂꯤꯃꯦꯟ ꯄꯤꯔꯛꯄꯒ ꯌꯥꯎꯕꯤꯈ꯭ꯔꯕ꯭ꯔꯥ ꯌꯥꯎꯔꯒꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯑꯩꯉꯣꯟꯗ ꯀꯣꯝꯄ꯭ꯂꯤꯃꯦꯟ ꯐꯖꯅ ꯌꯥꯝ ꯐꯖꯅ ꯄꯤꯕꯤꯔꯛꯄꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯅꯒ ꯄꯤꯔꯛꯄꯗꯣ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯑꯁ ꯈꯪꯗꯦ ꯑꯗꯨ ꯇꯥꯔꯁꯨ ꯃꯤꯅ ꯀꯩ ꯍꯥꯏꯅꯤ ꯃꯤꯅ ꯐꯅ ꯍꯥꯏꯕꯤꯔꯛꯄ ꯊꯥꯒꯠꯂꯛꯄ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯑꯁꯦ ꯍꯔꯥꯎꯗꯕ ꯃꯤ ꯀꯅꯥꯝ ꯂꯩꯄꯣꯟꯇꯦ ꯑꯩꯁꯨ ꯑꯗꯨꯅ ꯑꯩꯗꯤ ꯃꯤꯒꯁꯦ ꯌꯥꯝ ꯈꯪꯅꯨꯡꯁꯤꯔꯕꯗꯣ ꯈꯪꯕ꯭ꯔꯥ ꯉꯁꯥꯏꯒꯤ ꯑꯩꯅ ꯅꯨꯡꯁꯤꯔꯝꯕꯗꯨꯗꯒꯤ ꯍꯦꯟꯅꯒ ꯅꯨꯡꯁꯤꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯃꯤ ꯌꯥꯝ ꯂꯣꯏꯅꯕ ꯑꯣꯏꯗꯦꯕꯀோ ꯍꯥꯏꯗꯤ ꯇꯤꯟꯅꯔꯒꯁꯦ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯉꯝꯗꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯒꯜꯂꯦꯕ ꯑꯩꯒꯤ ꯇꯤꯟꯅꯔꯤꯕ ꯈꯔꯁꯤꯗꯗꯤ ꯌꯥꯝꯅ ꯑꯩꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯗꯣꯛꯄꯗो ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯒꯜꯂꯦ ꯑꯩꯁꯦ ꯑꯗꯨꯕꯨ ꯑꯩ ꯃꯤꯉꯣꯟꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯅꯦꯒꯦꯇꯤꯚ ꯈꯟꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯁꯨ ꯑꯣꯏꯗꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛ ꯇꯥꯔꯒꯁꯨ ꯑꯩꯁꯦ ꯑꯅꯝꯕꯅ ꯃꯤ ꯃꯁꯥꯒꯤ ꯅꯦꯒꯦꯇꯤꯚ ꯈꯟꯕ ꯃꯤ ꯂꯩꯌꯦꯕ ꯃꯁꯥꯒꯤ ꯑꯣꯏꯅ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯩꯗꯤ ꯃꯁꯥꯒꯤ ꯑꯗꯨꯃꯥꯏꯅ ꯈꯟꯖꯕ ꯂꯩꯌꯦꯕ ꯑꯗꯣ ꯑꯩ ꯃꯁꯥꯒꯤ ꯑꯣꯏꯅ ꯃꯤꯅꯅꯦ ꯅꯪꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯃꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ ꯑꯁ ꯅꯪ ꯃꯤ ꯌꯥꯝ ꯐꯅ ꯈꯟꯗꯣꯛꯏ ꯀꯥꯏꯅꯒ ꯈꯔ ꯍꯥꯏꯔꯛꯄꯒꯨꯝꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯗꯨꯃꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯈꯟꯒꯜꯂꯦ ꯑꯗꯨꯅ ꯑꯩ ꯃꯤꯁꯦ ꯍꯦꯛꯇ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤ ꯈꯪꯗꯦ ꯑꯗꯨꯅ ꯑꯣꯀꯦ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟꯁꯤꯕꯨꯗꯤ ꯆꯤꯆꯦꯁꯦ ꯍꯦꯟꯅ ꯈꯪꯖꯍꯧꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦꯕꯨ ꯈꯪꯕ ꯃꯤ ꯃꯌꯥꯝꯁꯤꯅꯀꯣ ꯍꯥꯏꯗꯤ ꯔꯤꯂꯦꯇꯤꯚ ꯁꯨꯝ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕꯗꯣ ꯐ꯭ꯔꯦꯟꯁꯕꯨ ꯑꯣꯏꯔꯣ ꯑꯗꯣ ꯃꯤ ꯃꯌꯥꯝꯁꯤꯅ ꯆꯤꯆꯦꯕꯨ ꯈꯪꯕꯤꯕꯁꯦ ꯑꯁꯤ ꯅꯠꯇꯕ ꯆꯤꯆꯦꯅ ꯌꯥꯝ ꯈꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯆꯤꯆꯦꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯌꯥꯝ ꯈꯪꯍꯟꯅꯤꯡꯉꯒ ꯃꯌꯥꯝꯁꯤꯅꯗꯤ ꯈꯪꯉꯒꯁꯨ ꯈꯪꯕ ꯌꯧꯁꯟꯗꯕ ꯍꯥꯏꯗꯣꯏꯔꯥ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯆꯤꯆꯦꯒꯤ ꯃꯒꯨꯟꯒ ꯂꯩꯕ꯭ꯔꯥ ꯆꯤꯆꯦꯅ ꯌꯥꯝ ꯈꯪꯍꯟꯅꯤꯡꯕ ꯃꯌꯥꯝꯁꯤꯗ ꯃꯌꯥꯝꯅꯗꯤ ꯁꯨꯈꯪ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯈꯪꯍꯟꯅꯤꯡꯕ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯖꯒꯣꯏ ꯁꯥꯕ ꯑꯦꯛꯇꯤꯡ ꯇꯧꯕꯒꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨ ꯃꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯤ ꯌꯥꯎꯋꯦ ꯉꯁꯥꯏꯗꯤ ꯅꯪ ꯍꯟꯗꯛꯀꯤ ꯐꯤꯜꯝꯁꯤꯗꯤ ꯅꯪ ꯌꯥꯎ ꯈꯣꯠꯂꯨ ꯀꯥꯏꯅ ꯑꯗꯣ ꯑꯩꯉꯣꯟꯗꯒꯤ ꯑꯣꯏꯅꯗꯤ ꯀꯤꯕ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯗꯤ ꯊꯕꯛ ꯑꯃ ꯇꯧꯕꯁꯦ ꯌꯥꯝꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯊꯕꯛ ꯑꯃ ꯇꯧꯕ ꯀꯥꯟꯗ ꯄꯪꯇꯧ ꯇꯧꯁꯟꯕꯁꯦ ꯅꯠꯇꯕ ꯑꯩ ꯁꯤꯡꯒꯔ ꯑꯣꯏꯔꯦ ꯑꯗꯨ ꯇꯥꯔꯁꯨ ꯑꯩ ꯁꯤꯡꯒꯔꯗꯨꯗ ꯌꯥꯝꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯠꯅꯤꯡꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯆꯠꯅꯤꯡꯉꯦ ꯑꯗꯣ ꯑꯩ ꯃꯔꯛꯇꯒ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯐꯤꯜꯝꯒꯤ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧ ꯈꯣꯠꯂꯨ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯇꯥꯔꯁꯨ ꯑꯩ ꯐꯖꯩ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯁꯨꯃꯥꯏꯅꯒ ꯑꯗꯨꯝꯕ ꯀꯩꯝ ꯂꯩꯇꯦꯀꯣ ꯃꯤꯅꯒ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯃꯤ ꯑꯃꯅꯤꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯑꯗꯒꯤ मागी इसाइदा एल्बम सुमाइना नम आई सक्पा यावबा नत्तबा मोइगी दुदा आइसे कुम्बियो काइना हाइरप यावेबको अदुगा दगी खंगदे अदुम्बसे यामना आइगोंदा ngasagi agi amaduda yam professional oin chatningbagi khangbra ai ngasagi amaduda aina tokthokpado khangbra adumaina di tawe di tarsu haidi adubu ai yamna toina mingzen ba mangda adumbagi talent amadi le sino yamna khagani oi sibadi mayamda khagani nge adubu mayam mangda toro hiding ngamdaba aduna bu mayamda soyarogani mane ngasidagi di khangdoine aisu khangsaw okay makada ba question lak chegi je अखोगी चिचेना तौजरिबा लंबीसिदा हाइबा तारे इचेना रोल मॉडल ने काइना खंजबा मिसक्का लेब्रा एरगदी सिमक्ना रोल मॉडल ओइ हाइबदी कछु लैते अदु ओरगसु कइ हाइनी आइसे यामना कइ हाइनी सेलिब्रिटीज यंग याम कल्लेबको मोइनागा याम मोइना तौरपसिंगजे सी था मै मतुंगदा आइ नम तौर तौबा हाइबदी मोइ मतौ तमनबा लाक्नबदो खंब्रा अनाइ तौरने अदुगा कइ हाइनी याम ai khangde ai je anabana ai instagram du junga ai nupi ngakta thokte ne phaja phaja ba moigumba gi khangde moigumba je ngakte yenge mayam sne dum role model mok natraga su ije na ngamjaba ije na ngamjaba adu oi habane ba okay makha tarakpa question ji madi ije अखोगी इचे से सिसिना अखोगी इचे की थाना ngang ori younger self हाइबा तारे मसिदैसिदा करिगुमा वाफम खरा हाइबा तारे एडवाइस मोति हाइजरगे वाफम खरा हाइबियो हाइ तारगदि इचे हजिकी इचे सिना करि हाइबिगनि हाइबा
ꯍꯥꯏꯕꯗꯤ ꯀ꯭ꯋꯦꯁꯟꯁꯦ ꯑꯩꯅ 이제기 younger selfsꯤꯗ 이제나 와ꯐꯝ ꯈꯔ ꯊꯝꯕꯤꯌꯣ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯖꯔꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ 이제기 younger selfꯁꯤꯗ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯍꯥꯏꯕꯗꯣ ꯃꯇꯝ ꯃꯥꯡꯍꯟꯗꯕ ꯑꯩ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯟꯕ ꯇꯥꯏꯃꯤꯡ ꯌꯥꯝ ꯌꯥꯎꯈ꯭ꯔꯦꯕꯀꯣ ꯃꯔꯛꯇ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯥꯏꯔꯤꯛꯀ ꯄꯥꯅꯤꯡꯗꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯑꯩꯅ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯋꯥꯔꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯅ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯈꯔꯗ ꯑꯩꯅ ꯃꯇꯝꯒ ꯁꯨꯝ ꯍꯥꯏꯗꯤ ꯑꯩꯅ ꯃꯋꯥ ꯂꯧꯕꯤꯗꯕꯗꯒ ꯃꯥꯡꯍꯟꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯃꯇꯝꯁꯦ ꯌꯥꯝꯅ ꯃꯥꯡꯍꯟꯅꯤꯡꯗ꯭ꯔꯦ ꯄꯥꯝꯃꯨꯁꯦ 오케이 ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯏꯁꯟꯁꯦ ꯏꯆꯦꯒꯤ ꯊꯧꯅꯥꯁꯦ ꯈꯤꯇꯪ ꯈꯪꯖꯍꯧꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯦꯗꯅꯦ ꯃꯌꯥꯝꯁꯤꯅ ꯇꯧꯒ ꯍꯥꯏꯔꯒꯅꯦ ꯏꯟꯁꯤꯜꯂꯛꯄꯁꯤꯗ ꯏꯆꯦꯅ ꯁꯨꯛꯇꯧ ꯇꯧꯔꯣꯏ ꯍꯥꯏꯗꯤ ꯅꯣꯏ ꯄꯩꯁꯥ ꯐꯅꯌꯥꯝ ꯄꯤꯔꯛꯀꯦꯔꯥ ꯅꯣꯏ ꯂꯥꯏ ꯂꯥꯛꯑꯒ ꯍꯥꯏꯔꯁꯨ ꯑꯩ ꯁꯨꯛꯇꯧ ꯇꯧꯔꯣꯏꯗꯕꯅꯦ ꯀꯥꯏꯅꯒ ꯍꯥꯏꯕ ꯊꯕꯛꯀꯨꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯒ ꯂꯩꯕ꯭ꯔꯥ ꯂꯩꯔꯒꯗꯤ ꯁꯤꯁꯨ ꯍꯥꯏꯕꯤꯔꯛꯎ ꯁꯤꯒꯨꯝꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯂꯩꯇꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛꯇꯤ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯁꯤꯃꯥ ꯍꯥꯏꯕ ꯂꯩꯇꯦ ꯂꯩꯗꯅ ꯅꯝꯐꯨꯗꯒ ꯇꯧꯔꯛꯄꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯁꯣꯏꯕ ꯑꯃ ꯌꯥꯎꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯑꯩ ꯁꯣꯏꯕꯁꯦ ꯀꯩꯅꯣ ꯇꯧꯕꯗ ꯁꯣꯏꯕꯁꯦ ꯌꯥꯝ ꯁꯣꯏꯍꯟꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯗꯕ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯩ ꯄꯥꯝꯗꯕ ꯄꯣꯠꯁꯦ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯍꯣꯏ 오케이 이제 퀘션ꯁꯦ ꯂꯥꯁ ꯑꯣꯏꯅ 이제도 퀘션ꯁꯦ ꯂꯥꯛꯆꯒꯦꯕꯀꯣ ꯍꯥꯏꯗꯤ ꯉꯁꯤ ꯆꯤꯆꯦꯒ ꯑꯩꯒ ꯐꯝꯃꯤꯟꯅꯔꯤꯕꯁꯦ ꯃꯁꯤꯗꯩꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯆꯤꯆꯦ ꯑꯣꯏꯕꯤꯔꯝ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯆꯤꯆꯦꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯤꯀꯣ ꯑꯗ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯁꯤꯗ ꯑꯩꯁꯦ ꯆꯤꯆꯦꯁꯦ ꯑꯣꯏꯕꯤꯔꯝ ꯇꯥꯔꯒꯗꯤ ꯆꯤꯆꯦꯗꯀꯣ ꯍꯥꯏꯗꯤ ꯀꯔꯤ ꯋꯥꯍꯪ ꯆꯤꯆꯦꯗ ꯌꯥꯝ ꯍꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅꯗꯤ ꯍꯪꯗ꯭ꯔꯕ ꯑꯗꯨ ꯆꯤꯆꯦ ꯑꯣꯏꯕꯤꯔꯝ ꯇꯥꯔꯗꯤ ꯆꯤꯆꯦꯗ ꯀꯔꯤ ꯋꯥꯍꯪ ꯍꯪꯕꯤꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯊꯝꯕꯤꯌꯨ ꯑꯩꯁꯦ ꯌꯥꯝ ꯂꯨꯏ ꯀꯣꯏꯁꯟꯁꯦ ꯑꯩ ꯑꯅꯝꯕꯅꯗꯤ ꯂꯣꯏ ꯍꯪꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯍꯪꯉꯛꯇ꯭ꯔꯤꯉꯩꯗꯁꯨ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕꯁꯨ ꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯅ ꯂꯩꯇꯦꯗ ꯁꯨꯝꯕꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯪꯅꯤꯡꯕꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯏꯆꯦ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯦ ꯑꯗꯨꯗꯨꯒ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯆꯤꯆꯦꯒ ꯎꯅꯖꯕꯁꯦ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯦ ꯑꯗꯣ ꯊꯧꯔꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯩꯅ ꯏꯆꯦꯗ ꯍꯦꯛ ꯋꯤꯁ ꯇꯧꯖꯒꯗꯕ ꯍꯥꯏꯕꯕꯨ ꯏꯆꯦꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄꯤꯌꯣ ꯀꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯍꯥꯏꯅꯕ ꯉꯥꯛꯇꯅꯦ ꯑꯗꯣ ꯍꯣꯠꯅꯕꯗ ꯍꯥꯏꯗꯤ ꯏꯆꯦꯅ ꯈꯟꯖꯔꯤꯕꯗꯨ ꯊꯨꯡꯅꯕ ꯐꯪꯅꯕ ꯍꯣꯠꯅꯕ ꯉꯝꯕ ꯑꯣꯏꯕꯤꯌꯣ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯋꯤꯁ ꯇꯧꯖꯒꯦ ꯊꯦꯡꯀ꯭ꯌꯨ ꯂꯣꯏꯅ ꯑꯣꯏꯖꯔꯒꯦ ꯂꯣꯏꯅꯃꯛ ꯑꯣꯏꯖꯔꯒꯦ ꯑꯣꯏꯕꯤꯌꯣ ꯑꯗꯨꯃ ꯊꯝꯖꯔꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗꯁꯨ ꯍꯥꯏꯖꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯃꯌꯥꯝꯒꯤ ꯀꯣꯃꯦꯟ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛꯇꯣ ꯑꯩꯈꯣꯏ ꯉꯥꯏꯖꯔꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯃ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯣ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯀꯥꯏꯅꯔꯝꯗꯥꯏꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯀꯥꯏꯅꯔꯝꯗꯥꯏꯁꯤꯗ ꯏꯆꯦꯒꯤ ꯑꯣꯏꯕ ꯏꯁꯩ ꯑꯃꯇꯪ ꯂꯥꯁ ꯑꯣꯏꯅ ꯑꯩꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯍꯧꯒꯦ ꯑꯗꯨꯒ ꯏꯁꯩꯁꯤꯃ ꯆꯤꯆꯦꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯀꯥꯏꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯏꯆꯦꯒꯤ ꯏꯁꯩ ꯍꯣꯏ ꯈꯣꯏꯃꯨꯅꯤ ꯈꯣꯏꯃꯨ ꯇꯧꯕꯁꯦ ꯁꯤꯒꯤ ꯏꯁꯩꯁꯤꯃꯇꯪ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯣ ꯊꯧꯔꯝꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯩꯒꯤ ꯁꯤꯒꯤ ꯏꯁꯩꯁꯦ ꯗꯥꯔꯥꯁꯅ ꯂꯣꯏꯅꯃꯛ ꯃꯌꯦꯛꯁꯨ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯃꯥꯅ ꯂꯣꯏꯅꯃꯛ ꯇꯧꯕꯤꯈ꯭ꯔꯦ ꯑꯗꯣ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯕ ꯏꯁꯩ ꯑꯃ ꯑꯣꯏ ꯑꯍꯥꯟꯕ ꯑꯩ ꯁ꯭ꯇꯨꯗꯤꯑꯣꯗ ꯁꯛꯄ ꯀꯥꯟꯗꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯀꯩ ꯍꯥꯏꯅꯤ ꯏꯁꯩꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯈꯨꯠꯂꯣꯏꯕ ꯑꯣꯏꯗꯕꯗꯣ ꯈꯪꯕ꯭ꯔꯥ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯂꯨꯕꯩ ꯇꯥꯏꯞꯇ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯀꯩꯒꯤꯅꯣꯗ ꯑꯩꯁꯦ ꯂꯥꯡꯉꯣ ꯌꯥꯗꯦꯕ ꯏꯁꯩ ꯁꯛꯄ ꯀꯥꯟꯗ ꯁ꯭ꯇꯦꯖꯇꯗꯤ ꯃꯌꯥꯝꯒꯤ ꯀ꯭ꯔꯥꯎꯗꯇꯨ ꯎꯔ ꯂꯥꯡꯕꯅꯤꯅ ꯂꯥꯡꯈꯤꯕ ꯋꯥꯅꯦꯕ ꯑꯗꯣ ꯂꯥꯁꯇꯗꯤ ꯑꯩꯅ ꯊꯥꯖꯗꯕꯤꯗ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯏꯁꯩ ꯑꯃꯗꯤ ꯑꯣꯏꯔꯛꯑꯦ ꯃꯊꯟꯇ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯩ ꯂꯥꯁ ꯑꯣꯏꯅ ꯁꯤ ꯏꯁꯩꯁꯦ ꯁꯛꯑꯒꯦ ꯑꯗꯣ ꯁꯣꯏꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯧ ꯑꯧ ꯈꯣꯏꯗꯥꯕ ꯅꯪꯅꯤ ꯑꯧ ꯑꯧ ꯃꯤꯠꯇꯥꯕ ꯂꯩꯀꯣꯜ ꯈꯨꯗꯤꯡ ꯂꯝꯗꯟꯕ ꯅꯪꯅꯤ ꯂꯩꯀꯥ ꯈꯨꯗꯤꯡ ꯌꯥꯔꯤꯕ ꯈꯣꯏꯃꯨꯅꯤ ꯈꯣꯏꯃꯨ ꯈ꯭ꯋꯥꯡꯖꯦꯟꯕ ꯈꯣꯏꯃꯨ ꯈꯣꯏꯃꯨꯅꯤ ꯈꯣꯏꯃꯨ ꯂꯤꯛꯄꯥꯝꯕ ꯈꯣꯏꯃꯨ ꯇꯦꯟꯗꯤ ꯇꯦꯟꯕꯅꯦ ꯏꯁꯩꯁꯦ ꯍꯣꯏ ꯌꯥꯝꯅ ꯐꯖꯅꯗꯤ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯦ ꯆꯤꯆꯦ ꯏꯁꯩꯁꯤꯃꯁꯨ ꯍꯥꯏꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯄꯥꯝꯅ ꯇꯥꯟꯅꯈꯤꯕ ꯏꯁꯩ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯏꯁꯩꯁꯤꯃꯁꯨ ꯑꯗꯨꯝ ꯆꯤꯆꯦ ꯈꯪꯗꯦ ꯆꯤꯆꯦꯅ ꯁꯛꯄ ꯏꯁꯩꯁꯤꯡꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯆꯤꯆꯦꯒ ꯂꯣꯏꯅꯃꯛ ꯆꯥꯟꯅꯕ ꯀꯣꯝꯕꯤꯅꯦꯁꯟꯁꯦ ꯑꯗꯨꯝ ꯆꯤꯆꯦꯒ ꯏꯁꯩꯁꯤꯒ ꯑꯗꯨꯝ ꯆꯥꯟꯅꯅ ꯑꯣꯏꯌꯦ ꯍꯥꯏꯕ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗꯣ ꯑꯗꯣ ꯏꯁꯩꯁꯤꯃꯁꯨ ꯌꯥꯝ
ꯄꯥꯝꯖꯩꯌꯦ ꯄꯥꯝꯖꯔꯦ Thank ꯊꯥꯒꯠꯆꯔꯤ you. ꯆꯤꯆꯦ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯌꯥꯝ ꯏꯁꯩꯁꯤꯃꯁꯨ ꯆꯤꯆꯦꯗꯒꯤ ꯇꯥꯃꯤꯟꯅꯔꯦ ꯑꯗ ꯏꯁꯩꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯏꯆꯦ ꯊꯧꯔꯝ ꯑꯁꯦ ꯂꯣꯏꯁꯤꯟꯗꯣꯔꯕꯅꯤꯅ ꯀꯥꯏꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯏꯆꯦꯗ ꯊꯝꯖꯔꯒꯦ ꯊꯧꯔꯝ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯁꯤꯡꯗꯁꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯝꯗꯧꯕꯤꯕꯒꯦ ꯅꯨꯡꯉꯥꯏꯕꯤꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕꯤꯗꯕ꯭ꯔꯥ ꯃꯌꯥꯝꯒꯤ ꯀꯣꯃꯦꯟꯠꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯐꯤꯗꯕꯦꯛꯇꯨꯁꯨ ꯁꯣꯏ ꯁꯣꯏꯗꯅ ꯄꯤꯕꯤꯔꯝꯕ ꯀꯥꯎꯕꯤꯒꯅꯨ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯦꯄꯤꯁꯣꯗꯇꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯕꯤꯕ ꯃꯌꯥꯝꯅ ꯁꯛꯈꯪꯕꯤꯔꯕ ꯑꯗꯨꯒꯨꯝꯂꯕ ꯒꯦꯁꯁꯤꯡꯒ ꯑꯩꯒ ꯍꯛꯊꯦꯡꯅꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯑꯃ ꯁꯤꯌꯔ ꯇꯧꯃꯤꯟꯅꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯀꯥꯏꯅꯗꯕ ꯌꯥꯊꯪ ꯂꯧꯖꯒꯦ See you in the next video. ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ bye bye. Bye bye.